그러면 생각 응. 응. 알았어. 어저께 들었미노. 좀 히쁨입니다. 알았습니다. 알았어. 어제 땡큐. 애기 날도 잠비라거기다마. 알았어. 어제 장하면 나가라 이러고 얘기합니다. 날씨도 좀 이러면 ꯑꯉꯥꯡ ꯇꯨꯝꯍꯜꯂꯤꯕ ꯂꯥꯏꯛꯁꯨ ꯅꯝꯁꯤꯜꯂꯝꯃꯣ ꯂꯥꯏꯛꯁꯨ ꯃꯤ ꯑꯍꯨꯝꯁꯤꯅ ꯑꯩꯁꯦ ꯃꯦꯁꯦꯁ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟ ꯂꯥꯏꯛꯁꯨ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯕꯦꯡꯛꯇ ꯅꯆꯦ ꯆꯥꯡꯁꯤ Sadasiva Tripathi vlog like done. Thank you, bro. Thank you for coming in my life. Sadasiva Tripathi Jay Jagannath. Jay Jagannath. Super, super. Thank you, Sadasiva Tripathi. Very nice. Thank you, bro. Bro, please support to my channel. Nang nanahala salidagi atoda tong minabaduni. ꯑꯣ ꯑꯩ ꯀꯅꯥꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕꯣ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯃꯤ ꯃꯌꯥꯝ ꯇꯣꯡꯉꯒ ꯆꯠꯄꯅꯤꯅꯅꯦ ꯀꯩ ꯂꯝꯗꯩꯅꯣ ꯁꯣꯝꯁꯦ ꯀꯩ ꯆꯥꯒꯦ ꯍꯥꯏꯅꯣ ꯍꯥꯏꯔꯦ ꯆꯧꯗꯣꯏꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯑꯦ ꯇꯨꯏꯁꯟ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨ ꯇꯧꯅꯣ ꯍꯜꯂꯒ ꯁꯥꯟꯅꯧ ꯁꯅꯥ ꯍꯣꯏ ꯍꯣꯏ ꯀꯔꯤ ꯇꯩꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯀꯂꯔ ꯄꯨꯟꯅ ꯁꯨꯅꯕ ꯌꯥꯎꯗꯣꯏꯅꯤ ꯑꯩꯅ ꯒꯣꯕꯤꯟꯗꯄꯨꯔ ꯃꯣꯆꯤꯡ ꯂꯩꯀꯥꯏ ꯑꯣꯇꯣꯗ ꯊꯪꯅꯕꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯐꯪꯅꯕꯅꯤꯅꯅꯦ ꯒꯣꯕꯤꯟꯗꯄꯨꯔꯗꯤ ꯑꯩꯈꯣꯏ ꯏꯄꯥꯝꯗꯤ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ ꯀꯣꯟꯅ ꯇꯩꯗꯣꯏꯅꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ 1 2 ꯂꯨꯍꯣꯡꯕꯗ 1 2 3 4 5 6 7 8 9 thank you thank you
loisalake la pula mana pula ba yuri ba jeng chonta itu lama tadi kasih kesan dia kesan dia kesan dia kesan mau yang bapak nak kerja kerja sampai ada mungkin dia kesan ntar ambilนี่จะป้าเขากันเลยเนี่ยไอ้เงี้ย Netflix ลอยจบไปเนี่ยบ่मैं किधर बैग ताप चला मुझे ना अरे वो मसाला हो भी भाई बैग ताप बैग मांगवा था मम्मा ने चेयर डा दर भी आई डेली पुंग अहुम मखाइदा लाइव थाई को अदो नोय मैम संगा का चंग बिराओ सदाशिवा त्रिपाठी व्लॉग में डेली 3:30 से एलबी शुरू हो जाता है आप लोग डेली आना मेरी लाइव पर ठीक है सिमानंदा सरांते लाइक थैंक यू सिमानंदा सिमानंदा ना थोड़ा चक्कर लगा चलू रबो सिमानंदा ना ngасai kayano ai ka khangna ba haide ai na khangba rabi doro accident tawri hai se like se karakte like to san mera mo like कमेंट करो कमेंट डालो जे कौन चनु कौन तो है जे कहीं के चनु चनु नुसा साद्रा का सीधी नचा हाँ पुपो थोंडा मतो जे है समान संचे होई में ना पाता दो मखा सुपर करा थी और करा मायने सिने तो बेटा दे तो संजा ना तो मुझे तो बता दे ना तो कौन सी जानी हैเนี่ยจะปวดน่าจะแกมจังไงสมานแต่กันยังจังกี
ꯁꯤꯃꯥ ꯆꯥꯛ ꯆꯥꯅꯤꯡꯗꯅ ꯆꯥꯗ꯭ꯔꯦꯗ ꯑꯣ ꯑꯩꯁꯨ ꯁꯥꯃꯟꯒꯤꯅꯅꯦ ꯂꯦꯕꯨꯒ ꯑꯣꯏꯅ ꯇꯣꯠꯂ ꯆꯥꯔꯦ ꯂꯦꯕꯨꯅꯦ ꯆꯤꯅꯤꯅꯦ ꯊꯨꯝꯅꯦ ꯇꯧꯔꯒ ꯆꯥꯛ ꯐꯅ ꯆꯥꯝꯃꯦ ꯆꯥꯔꯤꯕ ꯀꯁꯥꯔ ꯃꯣꯅꯤꯇꯥ ꯂꯥꯏꯛ ꯗꯥꯟ ꯊꯦꯡꯀ꯭ꯌꯨ ꯃꯣꯅꯤꯇꯥ ꯀꯁꯥꯔ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯑꯩꯈꯣꯏ ꯃꯣꯇꯣꯔ ꯃꯇꯨꯝ ꯊꯣꯡꯉꯝꯃꯦꯕ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯉꯩꯗꯅꯦ ꯑꯗꯣ कसार मोनिता हाꯎꯏꯅꯦ ꯁꯤꯁꯦ ꯍꯥꯟꯅ ꯃꯣꯏꯇꯥ ꯅꯪꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯦꯜꯕꯤ ꯊꯥꯔꯣꯏꯗ꯭ꯔꯣ ꯁꯤꯁꯦ ꯍꯥꯟꯅ ꯄꯤꯅꯣ ꯑꯗꯨ ꯄꯤꯛꯂꯛꯏꯅꯤꯅ ꯁꯅꯥꯅꯨ ꯃꯣꯏꯅ ꯄꯤꯛꯅ ꯁꯦꯝꯃꯒ ꯇꯧꯔꯤꯅꯤ ꯆꯥꯎꯅ ꯁꯦꯝꯃꯛꯇꯦ ꯃꯣꯏꯅ ꯁꯤꯗ ꯌꯥꯝ ꯅꯝꯒꯅꯨ ꯇꯦꯛꯂꯛꯀꯅꯤ ꯀꯥꯏꯅꯤ ꯌꯥꯝ ꯅꯝꯃꯗꯤ ꯀꯥꯏꯈ꯭ꯔꯅꯤ ꯑꯗꯣ ꯃꯁꯥꯅꯤ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯦ ꯅꯪꯗꯤ ꯁꯤꯅ ꯆꯥꯎꯕꯗꯨꯅꯤꯁꯦ ꯁꯨꯃꯥꯏꯅ ꯊꯝꯁꯦ चलो 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 थमंगे समझ कैम चा मारो चही मरी कंप्लीट होइदोइबा नंदी आंगांग जारबो कसा मोनिता के दो 39 ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯥꯔꯛꯎꯗꯅ ꯄꯨꯡ ꯉꯔꯥꯡꯒꯤꯗꯤ ꯊꯦꯡꯃꯟꯈ꯭ꯔꯦ ꯉꯁꯤ ꯇꯨꯝ ꯍꯧꯒꯠꯄ ꯊꯦꯡꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯁ꯭ꯀꯨꯜ ꯆꯠꯄ ꯀꯩꯅꯣ ꯇꯧꯋꯤ ꯊꯦꯡꯗꯅ ꯍꯥꯏꯗꯤ ꯊꯦꯡꯅ ꯍꯧꯒꯠꯂꯕꯅꯤꯅ ꯑꯩ 39ꯗ ꯊꯥꯔꯛꯑꯗꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯏꯁꯟ ꯌꯥꯎꯕ ꯉꯝꯒꯅꯦꯕꯀꯣ ꯉꯔꯥꯡꯒꯤꯗꯤ ꯈ꯭ꯋꯥꯡ ꯊꯦꯡꯉꯦꯗꯅ ꯆꯥꯝꯃ ꯇꯥꯂꯛ ꯌꯥꯎꯔꯦ ꯑꯣ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯅꯪꯒꯤꯗꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯑꯩꯒꯤ ꯑꯦꯜꯃꯤꯁꯦ ꯂꯣꯏꯔꯝꯗꯥꯏ ꯍꯦꯛꯇ ꯃꯤ ꯈꯔ ꯂꯥꯛꯏ ꯍꯦꯛꯇ ꯍꯧꯗꯣꯛꯄꯩꯁꯤꯅꯦ ꯂꯥꯛꯑꯔꯣꯏꯕ ꯁꯦꯃꯥꯅꯟꯗꯒꯗꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯍꯣꯏ ꯌꯦꯡꯒꯦ ꯑꯩꯁꯨ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯗꯨꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯥꯏ ꯑꯣ ꯑꯩꯁꯨ ꯑꯗꯨꯅꯤꯅꯦ ꯅꯨꯡꯗꯥꯡ ꯊꯥꯕ ꯁꯪꯗꯦ ꯏꯆꯥꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯥꯛꯑꯅꯤ ꯂꯥꯏꯔꯤꯛ ꯆꯥꯛ ꯆꯥꯅ ꯈꯣꯠ ꯇꯧꯔꯒ ꯑꯃ ꯃꯣꯕꯥꯏꯜ ꯌꯦꯡꯒꯦ ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯒꯤ ꯃꯣꯕꯥꯏꯜꯗꯨꯗꯤ ꯑꯅꯤ ꯁꯨꯏꯗꯣꯏꯁꯨ ꯑꯦꯜ ꯕꯤ ꯊꯥꯕꯗ ꯃꯥꯅ ꯏꯁꯩ ꯀꯩꯀꯥ ꯊꯥꯕꯗꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯦꯅ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯑꯗꯨꯗꯤ ꯑꯦꯜꯕꯤꯗꯣ ꯑꯩꯅ ꯅꯨꯡꯗꯥꯡ ꯊꯥꯗ꯭ꯔꯕ ꯑꯩꯁꯨ ꯄꯨꯡ 9ꯗꯒꯤ ꯇꯥꯏꯝꯗꯣ ꯊꯝꯃꯝꯃꯦꯕ ꯍꯥꯟꯅ ꯑꯗꯣ 9ꯗꯒꯤꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯗꯦꯜꯂꯤ ꯄꯨꯡ 3:30ꯗꯩꯅ ꯃꯥ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯤꯉꯩꯁꯤꯒ
ꯄꯨꯡ 3:30ꯗꯅꯅꯦ ꯄꯨꯡ 5 ꯑꯗꯨꯝ ꯊꯥꯒꯦꯅ ꯈꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯊꯥꯏꯌꯦꯕ ꯁꯝꯗꯕ ꯏꯆꯥ ꯅꯨꯄꯥ ꯑꯃꯇꯅꯤ ꯀ꯭ꯂꯥꯁ 1 ꯇꯝꯃꯤ 6 years ꯐꯥꯔꯦ ꯑꯣ ꯀꯥꯏꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤ ꯒꯣꯏꯁꯥꯏꯄꯨꯔꯁꯦ ꯃꯅꯨꯡꯗ ꯌꯥꯝ ꯆꯪꯕꯅꯤ ꯑꯩ ꯒꯣꯏꯁꯥꯏꯄꯨꯔꯗ ꯂꯥꯛꯑꯝꯃꯦ ꯃꯧ ꯊꯤꯟꯕ ꯈꯪꯕ꯭ꯔꯥ ꯅꯤꯉꯣꯜ ꯑꯃ ꯊꯥꯖꯕ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯃꯤꯡꯗꯨꯗꯤ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯑꯣ ꯑꯩꯗꯤ ꯁꯤꯂꯣꯡ ꯃꯦꯘꯥꯂꯌꯥꯗ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯇꯝꯍꯜꯂꯤ ꯑꯣ ꯅꯪ ꯒꯣꯏꯁꯥꯏꯄꯨꯔꯗ ꯂꯩꯇ꯭ꯔꯣ ꯁꯤꯂꯣꯡꯗ ꯂꯩꯔꯣ ꯍꯧꯖꯤꯛ ꯑꯩ ꯃꯦꯘꯥꯂꯌꯥꯗ ꯂꯩꯌꯦ ꯑꯣ ꯅꯪ ꯅꯨꯄꯥ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯉꯁꯥꯏ ꯑꯌꯨꯛ ꯊꯥꯔꯝꯃꯤ ꯑꯌꯨꯛꯇꯗꯤ ꯀꯩꯅꯣ ꯇꯧꯈꯔꯦ ꯒꯤꯐ ꯈꯔ ꯄꯤꯈꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯤꯒꯦ ꯇꯧꯕ ꯑꯃ ꯃꯣꯕꯥꯏꯜꯗꯣ ꯑꯩ ꯏꯃꯦꯜꯗꯣ ꯍꯥꯞꯇ꯭ꯔꯦꯕ ꯑꯗꯣ ꯑꯝꯇꯪ ꯁꯦꯝꯒꯦꯅ ꯇꯧꯕ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯐꯣꯟꯗꯒꯤ ꯑꯩꯅ ꯒꯤꯐ ꯌꯥꯝ ꯄꯤꯕꯤꯈꯤꯕꯅꯤ ꯃꯤꯁꯤꯡꯗ ꯁꯥꯃꯅꯕ꯭ꯔꯣ ꯀꯝꯄꯦꯅꯤ ꯑꯦꯜꯕꯤꯁꯦ ꯃꯤ ꯎꯗꯦꯕꯣ ꯂꯣꯏꯔꯝꯗꯥꯏ ꯑꯩ ꯑꯦꯜꯕꯤꯁꯦ ꯈꯥꯏꯕꯧ ꯌꯧꯔꯒ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯆꯪꯉꯛꯏ ꯃꯤꯁꯤꯡꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯗꯤ ꯖꯔ ꯖꯔ ꯆꯪꯉꯛꯏ ꯋꯥꯆꯪ ꯀꯌꯥ ꯁꯨꯔꯒꯦ 2,000 ꯐꯥꯒꯗꯕ 300ꯇꯪ ꯉꯥꯏꯔꯦ 1,000 ꯁꯨꯔꯦ ꯌꯥꯝꯗꯦꯗ ꯋꯥꯁ ꯇꯥꯏꯝ ꯑꯩ ꯊꯥ ꯑꯅꯤ ꯚꯤꯗꯤꯑꯣ ꯑꯃꯐꯥꯎ ꯍꯥꯞꯄꯨꯗ꯭ꯔꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯀꯥꯗꯤ ꯗꯦꯂꯤ ꯍꯥꯞꯄ ꯉꯝꯗꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯋꯥꯏ ꯇꯤ ꯍꯥꯡꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ 8 monthsꯃꯨꯛ ꯐꯥꯔꯦ ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩ 6 months ꯁꯨꯔꯦ ꯑꯣ ꯑꯗꯨ WTD ꯀꯌꯥꯝ ꯌꯧꯔꯒꯦ ꯅꯪꯒꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯃꯨꯛ ꯍꯦꯜꯂꯝꯃꯅꯤꯗꯣꯏꯅꯤ ꯑꯩ ꯂꯥꯏꯚ ꯊꯥꯕꯁꯨ ꯃꯌꯥꯝ ꯀꯛꯈ꯭ꯔꯦꯕ 2,000 ꯍꯦꯜꯂꯗꯅꯦꯕ 2,000 ꯍꯦꯜꯂꯗꯅꯤ ꯉꯁꯥꯏꯗꯨꯗ ꯁꯨꯔꯤ ꯑꯣ ꯑꯦ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨ ꯉꯝꯃꯦ ꯅꯪ ꯆꯍꯤ ꯑꯃꯗ 4,000 ꯁꯨ ꯉꯝꯒꯅꯤꯍꯦ ꯀꯔꯤꯝ ꯋꯥꯔꯨꯅꯨ ꯑꯦꯜꯕꯤꯗꯩ ꯃꯌꯥꯝ ꯐꯪꯉꯝꯒꯅꯤ ꯉꯔꯥꯡꯁꯨ ꯄꯨꯡ 5 ꯍꯦꯟꯅ ꯐꯪꯉꯝꯒꯅꯤꯗꯅ ꯑꯩꯈꯣꯏꯗꯤ ꯄꯨꯡ 1 2 ꯃꯨꯛꯇꯗꯅꯤ ꯐꯪꯉꯤꯕ ꯌꯥꯝ ꯐꯪꯗꯦ ꯑꯩ ꯗꯦꯜꯂꯤ ꯊꯥꯗꯕꯅꯤ ꯍꯟꯗꯛ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗꯅꯤ ꯗꯦꯜꯂꯤ ꯊꯥꯒꯠꯂꯛꯑꯦ ꯄꯨꯡ 3:30ꯗꯒꯤ ꯗꯦꯜꯂꯤ ꯀꯩꯅꯣ ꯊꯥꯎ ꯑꯦꯜꯕꯤ ꯊꯥꯎ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯁꯃꯥꯟꯗ ꯅꯪ ꯀꯗꯥꯏ ꯃꯥꯡꯉꯨꯒꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯤꯔꯤ ꯑꯩꯅ ꯀꯟꯅ
ꯃꯣꯅꯤꯇꯥ ꯅꯪ ꯉꯥꯏꯔꯤꯅꯦ. ꯁꯪꯒꯤꯗ ꯇꯨꯝꯃꯤꯕ ꯈꯪꯗꯦ ꯑꯦꯜꯕꯤꯒ ꯆꯪꯉꯛꯇꯦ ꯑꯩ ꯉꯔꯥꯡꯗꯤ 7 ꯃꯤꯅꯤꯠ ꯐꯪꯉꯤ. ꯌꯥꯔꯦꯅꯦ ꯑꯗꯣ. ꯇꯦꯕꯜꯗꯣ ꯀꯩꯗꯧꯕꯤꯒꯦ? 7 hours ꯂꯣ 7 minute ꯂꯣ? ꯍꯛꯆꯥꯡꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯐꯣꯟꯁꯦ ꯄꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ. ꯍꯧꯖꯤꯛꯅꯦ ꯀꯩꯅꯣ ꯑꯥꯏ ꯐ꯭ꯂꯨ ꯍꯥꯏꯅ ꯑꯃꯨꯛꯅꯦ ꯑꯅꯥꯕ ꯂꯥꯛꯄꯅꯤ. ꯃꯤ ꯁ꯭ꯀꯨꯜꯗ ꯉꯁꯤ ꯑꯉꯥꯡ ꯀꯌꯥ ꯃꯃꯤꯠ ꯅꯥꯟꯅꯩ. ꯃꯌꯨꯝꯗ ꯀꯌꯥꯝ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯗ ꯃꯃꯤꯠ ꯅꯥꯕꯒꯤ ꯂꯥꯏꯆꯠ ꯍꯧꯖꯤꯛ ꯀꯟꯅ ꯅꯥꯔꯤꯕꯅꯤ. ꯏꯕꯨꯒ ꯇꯤ ꯊꯛꯆꯜꯂꯨ, ꯁꯦꯅꯤꯇꯥꯏꯖꯔ ꯑꯗꯨꯝ ꯌꯨꯁ ꯇꯧ. ꯍꯧꯖꯤꯛ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯩ ꯌꯥꯝꯅꯅꯦ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦ. ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯤꯡ ꯈꯣꯠꯅꯤꯡꯕ ꯏꯄꯣꯛ ꯄꯣꯛꯇꯦ. ꯑꯩꯁꯨ ꯅꯥꯔꯤꯅꯦ. ꯍꯧꯖꯤꯛ ꯃꯤꯠ ꯅꯥꯕ ꯌꯥꯝ ꯇꯧꯅꯔꯤꯕ ꯃꯊꯪ ꯃꯊꯪ. ꯃꯤꯠꯁꯦ ꯍꯥꯁꯨ ꯍꯥꯀꯠꯆꯕ, ꯆꯤꯛ ꯆꯤꯛꯁꯨ ꯂꯥꯎꯔꯦ, ꯅꯥꯁꯨ ꯅꯥꯏ ꯍꯥꯏꯔꯤꯌꯦ. ꯒꯨꯂꯥꯕꯔꯤꯁꯦ ꯃꯃꯤꯠ ꯅꯥꯕꯗ ꯒꯨꯂꯥꯕꯔꯤꯁꯦ ꯗ꯭ꯔꯣꯞ ꯑꯃꯃꯝ ꯍꯥꯞꯄꯣ. ꯑꯌꯨꯛ ꯉꯟꯇꯥ ꯃꯃꯥꯏ ꯇꯥꯊꯣꯛ ꯂꯣꯏꯔꯒ. ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕ. ꯋꯥꯔꯦ ꯑꯩ ꯎꯏꯕꯨ ꯎꯏꯊꯅꯤꯡꯉꯦ, ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯉꯦ. ꯉꯔꯥꯡ ꯑꯦꯜꯕꯤ ꯊꯥꯔꯨꯕꯗꯒꯤ ꯃꯤꯠꯁꯦ ꯑꯃꯨꯛꯀ ꯄꯣꯝꯃꯦꯅꯦ. ꯑꯣ, ꯃꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯁꯥꯔ ꯃꯣꯃꯤꯇꯥꯅ? ꯅꯊꯟꯗ ꯅꯪ ꯍꯣꯔꯦꯟ ꯑꯦꯜꯕꯤ ꯂꯥꯛꯇꯣꯏꯔꯥ? ꯃꯤꯠ ꯈꯨꯅꯗꯤ ꯂꯣꯏꯔꯦ ꯂꯩꯕꯤꯅꯦ. ꯏꯁꯄꯦꯛ ꯎꯞꯁꯜꯂꯨ, ꯏꯁꯄꯦꯛ. ꯌꯦꯡꯊꯣꯛꯎ ꯌꯥꯗ꯭ꯔꯣ ꯃꯟꯊꯨ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩꯗ? ꯆꯦ ꯔꯕꯤꯇꯥꯗꯤ ꯉꯔꯥꯡ ꯁꯥꯎꯔꯗꯤ ꯈꯜꯂꯁꯤ ꯌꯦꯡꯉꯨꯅꯦ. ꯑꯗꯨꯏ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯂꯥꯛꯅꯤꯡꯉꯝꯃꯤꯅꯤ. ꯅꯪ ꯅꯝꯕꯔꯁꯨ ꯂꯩꯇꯦ, ꯆꯦ ꯔꯕꯤꯇꯥꯁꯨ ꯂꯩꯇꯦ. ꯑꯁꯤꯒ ꯑꯩꯒꯤꯁꯨ ꯂꯥꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯗꯥ ꯁꯍꯤꯇꯒꯤꯁꯨ ꯂꯥꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯍꯥꯏꯗꯤ ꯗꯥ ꯁꯍꯤꯇꯅ ꯑꯃ ꯈꯜꯂ ꯍꯥꯏꯔꯛꯄ, ꯑꯩꯅ ꯑꯃ ꯈꯜꯂꯒ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯆꯦ ꯔꯕꯤꯇꯥ ꯃꯁꯥꯃꯛꯁꯨ. ꯑꯝꯇ ꯅꯪ ꯈꯜꯂꯒ ꯌꯦꯡꯉꯣ. ꯃꯥꯅ ꯈꯜꯂꯤꯗꯨꯅ ꯐꯥꯒꯤꯒꯤ ꯍꯥꯏꯅꯔꯤꯅꯦꯕ. ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯃꯥꯅ ꯆꯤꯆꯦ ꯀꯧꯔꯕꯅꯤꯅ ꯑꯩꯒꯤ ꯏꯅꯝꯃ ꯊꯣꯛꯑꯦ. ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯤ? ꯅꯅꯝꯃꯗꯣ ꯍꯥꯏꯅꯨ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯗꯗꯥ ꯀꯧꯕꯅꯤ, ꯆꯦ ꯔꯕꯤꯇꯥꯁꯦ ꯃꯥꯏ ꯅꯨꯄꯤ ꯑꯣꯏ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯍꯥꯏꯈꯤꯅꯦꯕ, ꯈꯪꯕ꯭ꯔꯥ? ꯉꯁꯥꯏꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯑꯣꯏꯅꯅ ꯇꯧꯔꯤꯅꯦꯕ. ꯑꯗꯣ ꯑꯩꯒꯤ ꯑꯗꯨ ꯁꯥꯎꯐꯝ ꯊꯣꯛꯄ꯭ꯔꯅꯦ? ꯃꯥꯅ ꯗꯥ ꯁꯍꯤꯇꯅ ꯅꯅꯝꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯍꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕ, ꯈꯪꯕ꯭ꯔꯥ? ꯑꯗꯣ ꯑꯂꯥꯟꯕꯔꯅꯦ ꯑꯗꯣ? ꯑꯩꯈꯣꯏ ꯑꯍꯨꯝꯗꯪ ꯆꯪꯉꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ. ꯑꯗꯣ ꯑꯩꯅꯗꯤ ꯃꯣꯏꯒꯤ ꯑꯦꯜꯕꯤ ꯃꯤꯠ ꯅꯥꯔꯁꯨ ꯌꯥꯎꯔꯤꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯥꯛꯇꯦ. ꯔꯣꯕꯤꯇꯥ ꯗꯤꯄꯥ ꯑꯦꯜꯕꯤ ꯆꯪꯍꯧꯕꯅꯤ. ꯑꯦꯜꯕꯤ ꯆꯪꯍꯧꯕꯅꯤ. ꯋꯥꯔꯤ ꯃꯌꯥꯝ ꯂꯩ. ꯁꯤꯃꯥꯟꯗ ꯌꯨꯇꯨꯕ ꯄꯥꯏꯅꯔꯤꯁꯤꯁꯨ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ. ꯑꯗꯨꯅꯅꯦ ꯃꯣꯅꯤꯇꯥ ꯅꯪ ꯅꯝꯕꯔ ꯄꯤꯔꯛꯑꯣ, ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯍꯥꯞꯆꯤꯜꯂꯛꯀꯦꯅ ꯍꯥꯏꯗꯣ. ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯗꯒꯤ ꯀꯩꯅꯣ ꯀꯣꯟꯅ ꯑꯅꯧꯕ ꯍꯥꯡꯕꯁꯤꯡꯁꯤꯅ ꯂꯣꯏꯅ ꯒ꯭ꯔꯨꯞ ꯊꯨꯒꯥꯏꯗꯅ ꯂꯣꯏꯔꯦ. ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯀꯁꯥꯔꯃꯟꯅꯤꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯔꯕꯅꯦ. ꯑꯩꯈꯣꯏ ꯑꯦꯜꯕꯤ ꯊꯥꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗ
ꯃꯁꯦꯟ ꯇꯥꯏꯗꯤ ꯒ꯭ꯔꯨꯞꯇ ꯂꯤꯡ ꯊꯥꯅꯔꯒꯅꯦ ꯅꯁꯥ ꯑꯁꯪ ꯑꯁꯪꯕꯗꯨꯅꯅꯦ ꯍꯥꯏꯗꯤ ꯂꯣꯏꯕꯕꯛ ꯌꯥꯎꯕꯅꯦ ꯑꯗꯨꯃꯥꯏꯅ ꯅꯃꯣꯏ ꯉꯁꯤꯗꯤ ꯁꯪꯅꯗ꯭ꯔꯕꯅꯤ ꯆꯪꯉꯛꯇ꯭ꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯆꯪꯉꯝꯃꯤ ꯈꯔ ꯑꯗꯨꯅꯤ ꯃꯣꯅꯤꯇꯥ ꯀꯩꯁꯥꯝꯊ ꯚ꯭ꯌꯨꯁꯅꯥꯏ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯟꯗ꯭ꯔ ꯃꯣꯅꯤꯇꯥ ꯄꯨꯝꯅꯃꯛ ꯌꯦꯡꯉꯨ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯅꯕ ꯉꯥꯛꯇꯅꯤ ꯋꯥꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯉꯥꯛꯇꯅꯦꯕ ꯗꯥ ꯁꯥꯏꯇꯔ ꯆꯪꯉꯛꯇꯦ ꯃꯥ ꯅꯨꯡꯊꯤꯟꯗꯗꯤ ꯊꯕꯛ ꯂꯩ ꯍꯥꯏꯕꯅꯤ ꯑꯌꯨꯛꯇꯗꯤ ꯆꯪꯉꯝꯃꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯗꯤ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯅꯩꯁꯤꯕꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯋꯥꯔꯤꯗꯣ ꯁꯦꯡꯗꯣꯛꯅꯒꯗꯣꯏꯅꯦꯕ ꯃꯥꯗꯤ ꯁꯥꯎꯅꯤꯡꯉꯦꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯏꯕ ꯖꯥꯕ ꯑꯗꯨꯃꯥꯏꯅꯕꯨ ꯇꯧꯅꯕ꯭ꯔꯥꯅꯦ ꯁꯥꯎꯅꯤꯡꯉꯒꯕꯨꯗꯤ ꯊꯣꯛꯄ ꯖꯥꯕ꯭ꯔꯥꯅꯦ ꯋꯥꯔꯤꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏꯁꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯉꯛꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯀꯔꯤ ꯈꯜꯂꯒ ꯃꯤꯁꯤꯅ ꯈꯨꯝꯃꯛꯏꯅꯣ ꯍꯥꯏꯗꯣ ꯁꯣꯅꯣ ꯃꯥꯜꯂꯦ ꯁꯣꯅꯣ ꯃꯣꯅꯤꯇꯥ ꯅꯪ ꯃꯦꯘꯥꯂꯌꯥꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯂꯣꯡꯗ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯚ꯭ꯌꯨꯁꯅꯥꯏ ꯑꯩꯁꯨ ꯍꯟꯗꯛ ꯚ꯭ꯌꯨ ꯏꯀꯥ ꯀꯥꯗꯦ ꯁꯤꯃꯥꯅ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯣ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯨꯅꯤ ꯍꯥꯏꯁꯦ ꯐꯔꯛ ꯇꯥꯅꯔꯕ ꯉꯔꯥꯡ ꯋꯥꯔꯤꯁꯦ ꯑꯩꯅ ꯄꯨꯡ 3:30ꯗ ꯊꯥꯏꯁꯦ ꯈꯔ ꯑꯃꯅ ꯁꯪꯅꯅ ꯆꯪꯉꯛꯏ ꯈꯔ ꯑꯃꯅ ꯁꯪꯅꯅ ꯆꯪꯉꯛꯇꯦ ꯑꯩ ꯁꯅꯣ ꯍꯥꯏꯅꯤ ꯑꯗꯨꯝ ꯇꯥꯖꯔꯝꯒꯅꯤ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤꯗ ꯂꯨꯝꯅ ꯇꯥꯔꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯈꯔ ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯜꯂꯤ ꯑꯩꯅ ꯁꯣꯅꯣ ꯍꯥꯏꯌꯦꯅ ꯃꯥ ꯍꯦꯛꯇ ꯁꯣꯅꯣ ꯑꯣꯏꯔꯝꯃꯗ꯭ꯔꯥꯅꯦ ꯃꯊꯧ ꯂꯩꯇꯕ ꯃꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯉꯥꯏꯇꯅ ꯁꯥꯎꯗꯣꯛ ꯁꯥꯎꯖꯤꯟꯒ ꯄꯩꯊꯣꯛ ꯄꯩꯁꯤꯟꯒ ꯁꯪꯖꯗꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯅꯪ ꯂꯥꯏꯊꯕꯤꯗꯣ ꯑꯩꯅ ꯂꯧꯈ꯭ꯔꯦ ꯅꯪ ꯂꯥꯏꯊꯕꯤꯗꯣ ꯃꯨꯟꯈ꯭ꯔꯦ ꯑꯩ ꯂꯥꯏꯊꯕꯤ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯕꯗꯨ ꯉꯥꯏꯔꯦ ꯁꯤꯃꯥꯟꯗꯅ ꯅꯣꯏꯕꯥꯅꯤꯗꯪ ꯂꯣꯏꯕꯐꯥꯎ ꯂꯩꯕꯤꯔꯁꯨ ꯐꯔꯦ ꯅꯣꯏꯒꯤꯗꯁꯨ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯅꯣꯏ ꯑꯅꯤ ꯀꯔꯤꯅꯣ ꯏꯁꯇꯤꯀꯔ ꯊꯥꯒꯠꯂꯛꯏꯗꯣ ꯑꯩꯗꯤ ꯑꯛꯇꯥ ꯅꯤꯡꯁꯤꯡꯉꯛꯄꯩ ꯋꯥꯅꯤ ꯏꯆꯦꯒꯤ ꯑꯦꯜꯕꯤ ꯂꯩ ꯍꯥꯏ ꯑꯩꯅ ꯕꯥꯔ ꯕꯥꯔ ꯍꯥꯏꯗꯨꯅꯤ ꯖꯥꯄꯣꯟꯁꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗ ꯑꯗꯨꯅꯤ ꯃꯣꯅꯤꯇꯥ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯀꯃꯥꯏꯅ ꯂꯧꯁꯤꯒꯦ ꯑꯝꯇꯪ ꯍꯥꯏꯔꯛꯎꯁꯦ ꯁꯤꯃꯥꯟꯗ ꯑꯩꯗꯤ ꯑꯣꯟ ꯊꯝꯃꯒ ꯇꯨꯝꯃꯒꯦ ꯇꯧꯔꯤꯅꯤꯅꯦ ꯑꯗꯣ ꯌꯥꯕ ꯋꯥꯔꯥ ꯔꯣꯕꯤꯇꯥ ꯃꯣꯏꯒꯤ ꯒ꯭ꯔꯨꯞ ꯂꯩꯕꯅꯤ ꯇꯣꯉꯥꯟꯅ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯅꯗꯕ ꯒ꯭ꯔꯨꯞꯇꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯍꯧꯗꯣꯛꯏꯅꯤꯗ ꯑꯩꯅ ꯇꯟꯅ ꯂꯦꯐ ꯑꯗ ꯂꯥꯁꯇ ꯑꯃꯨꯛ ꯃꯣꯏ ꯒ꯭ꯔꯨꯞ ꯂꯩꯇꯦ ꯀꯥꯏꯅ ꯇꯧꯁꯟꯅꯔꯤ ꯄꯣꯠꯅꯤ ꯃꯣꯏ ꯒ꯭ꯔꯨꯞ ꯇꯣꯉꯥꯟꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯣꯏ ꯃꯁꯦꯟꯗ ꯊꯥꯕꯗꯤꯅꯦ ꯃꯤ ꯄꯨꯝꯅꯃꯛ ꯆꯪꯅꯔꯤꯗꯣ ꯎꯕ꯭ꯔꯥ ꯁꯥꯟꯇ ꯑꯩꯗꯤ ꯑꯣꯟ ꯊꯝꯃꯒ ꯇꯨꯝꯃꯒꯦ ꯇꯧꯔꯤꯅꯤꯅꯦ ꯑꯗꯣ ꯌꯥꯔꯣꯏ ꯇꯨꯝꯕ ꯌꯥꯔꯣꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯕ꯭ꯂꯣꯛꯁ ꯂꯩ ꯅꯪ ꯌꯥꯎꯕ꯭ꯔꯣ ꯑꯗꯨ ꯒ꯭ꯔꯨꯞꯇꯨꯒ ꯃꯣꯏ ꯒ꯭ꯔꯨꯞ ꯇꯣꯉꯥꯟꯅ ꯂꯩꯕꯅꯤꯅ ꯃꯣꯏ ꯃꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯅꯩꯗꯣ ꯎꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯦꯝꯃꯤꯃꯤ ꯒ꯭ꯔꯨꯞ ꯀꯆꯥꯃꯇ ꯕ꯭ꯂꯣꯛ ꯌꯥꯎꯗꯦ ꯆꯦ ꯄꯦꯃꯤꯂꯥ ꯕ꯭ꯂꯣꯛꯁꯨ ꯑꯌꯨꯛꯇꯗꯤ ꯆꯪꯉꯝꯃꯤ ꯃꯥꯁꯨ ꯍꯥꯏꯔꯝꯃꯤ ꯅꯨꯡꯗꯥꯡ ꯋꯥꯔꯤ ꯁꯪꯒꯗꯕ ꯅꯨꯡꯊꯤꯟꯗ ꯑꯣꯏꯗꯤ ꯁꯪꯉꯔꯅꯤ ꯑꯗꯣ ꯀꯁꯥ ꯃꯣꯅꯤꯇꯥ ꯅꯪ ꯅꯝꯕꯔꯁꯦ ꯀꯃꯥꯏꯅ ꯂꯧꯁꯤꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯗꯣ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯏꯕꯦꯝꯃ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯃꯤꯁꯤꯡꯁꯦ ꯖꯥꯠ ꯖꯥꯠꯅꯤ ꯃꯤ ꯑꯃꯒꯤꯁꯨꯅꯦ ꯍꯥꯏꯗꯤ ꯍꯥꯏꯔꯣ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯃꯤ ꯑꯃꯒꯤꯁꯨ ꯃꯤ ꯑꯃ ꯆꯪꯉꯝꯕꯗꯒꯤꯅꯦ ꯒꯤꯐꯁꯦ ꯄꯤꯔꯦ ꯒꯤꯐ ꯄꯤꯔꯒꯅꯦ ꯃꯥ ꯊꯣꯛꯈꯤꯕ ꯑꯃꯨꯛ ꯒꯤꯐꯁꯦ ꯂꯣꯏ ꯂꯧꯊꯣꯛꯇꯅ ꯇꯥꯈ꯭ꯔꯕꯗꯩ ꯋꯥꯁ ꯇꯥꯏꯝꯁꯦ ꯄꯪꯀꯛꯇ ꯀꯛꯏꯌꯦ ꯑꯗꯣ ꯁꯪꯒꯤꯒꯤ ꯅꯝꯕꯔ ꯂꯩꯕ꯭ꯔꯣ ꯁꯪꯒꯤꯒꯤ ꯅꯝꯕꯔ ꯂꯩ ꯁꯪꯒꯤꯒꯤ ꯅꯝꯕꯔꯁꯨ ꯑꯦꯐ.ꯕꯤ.ꯗꯩ ꯂꯧꯅꯔꯤꯅꯤ ꯃꯥꯁꯨ ꯌꯥꯎꯋꯦ ꯒ꯭ꯔꯨꯞꯇ ꯂꯥꯏꯛꯇꯤ ꯄꯅꯝꯇ ꯅꯝꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯣ ꯃꯦꯁꯦꯁꯇꯤ ꯑꯝꯇ ꯊꯥꯔꯛꯇꯦ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ ꯃꯥꯒꯤ ꯅꯝꯕꯔ ꯑꯩ ꯄꯤꯔꯛꯀꯦ 100ꯗ ꯃꯥꯒꯤ ꯅꯝꯕꯔꯅꯤ 100ꯗ ꯃꯥꯒꯤ ꯊꯣꯝꯖꯤꯜꯂꯨꯔꯥ 100ꯗ ꯃꯥꯒꯤ ꯅꯝꯕꯔꯅꯤ ꯀꯥꯏ ꯍꯥꯏꯈꯔꯦ ꯀꯁꯥ ꯃꯣꯅꯤꯇꯥ ꯕꯣꯁ ꯃꯉꯣꯟꯗ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯕꯅꯤ ꯑꯣ ꯃꯉꯣꯟꯗꯩ ꯂꯧꯔꯒꯦ ꯑꯗꯩꯗꯤ ꯁꯤꯇꯜ ꯍꯜꯂꯣ ꯁꯤꯇꯜ ꯆꯪꯉꯦ ꯑꯩꯁꯨ ꯈꯜꯂꯦꯕ ꯉꯁꯥꯏ ꯂꯥꯏꯛ ꯖꯔ ꯖꯔ ꯍꯦꯟꯒꯠꯂꯝꯃꯤꯁꯦ ꯃꯥꯅꯅꯤ ꯍꯥꯏꯁꯦ
ꯑꯁꯥꯝꯇ ꯃꯔꯥꯏ ꯁꯪꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯀꯩ ꯂꯥꯛꯇꯦ ꯁꯨꯝꯖꯤꯠ ꯆꯥꯗꯣꯔꯤꯃꯤ ꯉꯥꯏꯈꯣ ꯑꯩꯁꯨ ꯑꯝꯇꯪ ꯍꯥꯏꯒꯦ ꯇꯧꯔꯤꯃꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦ ꯃꯥꯒꯤ ꯑꯦꯜꯕꯤꯗꯁꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯁꯦꯟꯗ ꯂꯧꯅꯩꯗꯣ ꯅꯪ ꯅꯝꯕꯔꯁꯦ ꯀꯩꯅꯣꯗꯒꯤ ꯃꯣꯅꯤꯇꯥꯗꯒꯤ ꯂꯧꯔꯅꯤꯗꯅ ꯁꯤꯃꯥꯟꯗꯅ ꯃꯔꯦꯛ ꯈꯥꯡ ꯃꯊꯟꯇ ꯉꯥꯏꯔꯕ ꯃꯌꯨꯝꯗ ꯍꯤꯛꯇ ꯂꯣꯀ꯭ꯔꯥꯝꯁꯦ ꯀꯩꯅꯣꯅꯤꯅꯦ ꯁꯩꯇꯥꯅꯦꯕ ꯒꯨꯔꯗꯤꯞꯇꯣ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯊꯣꯟꯕ ꯌꯥꯝꯃꯟꯈꯤꯗꯅ ꯀꯧꯕꯝꯒ ꯈꯪꯗ꯭ꯔꯦ ꯁꯤꯇꯂꯀ꯭ꯔꯥꯝ ꯃꯃꯇꯥꯖꯤ ꯅꯃꯁꯀꯥꯔ ꯁꯃꯥꯙꯅ ꯂꯩꯇꯕꯅꯤ ꯑꯩꯒꯤꯅ 108 ꯇꯧꯁꯜꯂꯨ 108 ꯇꯧꯁꯜꯂꯒ ꯀꯩꯅꯣ ꯏꯃꯥꯔꯖꯦꯟꯁꯤ ꯀꯩꯅꯣꯗꯣ ꯑꯦꯝꯕꯨꯂꯦꯟꯁꯇꯣ ꯂꯥꯛꯑꯗꯤ ꯀꯅꯥ ꯍꯥꯞꯄ ꯄꯨꯍꯟꯒꯦ ꯍꯥꯏꯅꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ ꯅꯣꯏꯅ ꯚꯥꯏꯒ ꯍꯤꯡꯃꯤꯟꯅꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯅꯨꯡꯉꯥꯏꯃꯤꯟꯅꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯒ ꯖꯦꯁꯥ ꯇꯦꯁꯥ ꯇꯧꯅ 1 years on the watch time ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯣꯏꯗꯕ ꯌꯥꯗꯦꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯥꯏꯇꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯊꯥꯔꯤꯁꯦ LB ꯊꯥꯔꯤꯁꯦ ꯀꯣꯛꯀ ꯁꯥꯏ ꯏꯕꯦꯝꯃ ꯑꯩꯒꯤ 1,400 ꯌꯧꯔꯦ ꯃꯁꯥꯗ ꯒꯣꯜꯗꯦꯟ ꯅꯃꯁꯇꯦ ꯔꯥꯝ ꯔꯥꯝ ꯍꯥꯏꯈ꯭ꯔꯦ ꯐꯣꯟꯁꯨ ꯕꯦꯡꯀꯤ ꯕꯗ꯭ꯔꯥ ꯆꯦꯟꯕꯗ ꯀꯥꯎꯊꯣꯛꯇꯅ ꯔꯤꯆꯥꯔꯖꯁꯨ ꯍꯜꯂꯛꯇ꯭ꯔꯦ ꯀꯣꯛꯀ ꯁꯥꯏꯌꯦ ꯑꯩꯈꯣꯏꯁꯤꯒ ꯍꯥꯟꯅ ꯂꯩꯇꯕꯁꯤꯒ ꯒꯨꯔꯗꯤꯞ ꯁꯤꯡꯗꯤ ꯎꯗꯦꯅꯦ ꯑꯦ ꯒꯨꯔꯗꯦꯞꯀꯤ ꯁꯌꯥꯅꯤ ꯂꯥꯛꯏꯁꯦ ꯁꯤꯇꯂꯣꯀ꯭ꯔꯥꯝꯁꯦ LB ꯊꯥꯔꯁꯨ ꯃꯤꯗꯣ ꯂꯥꯛꯄꯤꯔꯗꯤ ꯐꯕ ꯃꯈꯥ ꯀꯨꯏꯅ ꯊꯥꯔꯗꯤ ꯂꯥꯛꯄꯅꯤ ꯁꯤꯃꯥꯟꯗ ꯅꯪ ꯋꯥꯆꯇ ꯀꯌꯥꯝ ꯁꯨꯔꯒꯦ 1,300 ꯍꯥꯏꯕ꯭ꯔꯥ 300 ꯍꯥꯏꯕ꯭ꯔꯥ ꯁꯨꯔꯦ ꯃꯤ ꯍꯥꯏꯐꯦꯠ ꯁꯨꯔꯦ ꯊꯥ ꯇꯔꯨꯛꯇ ꯖꯥꯏ ꯔꯤꯆꯥꯔꯖ ꯀꯌꯥꯒꯤ ꯍꯥꯞꯀꯦ 299ꯒꯤ ꯍꯥꯞꯄꯤꯅꯦ ꯑꯗꯣ ꯀꯥꯎꯊꯣꯛꯇꯅ ꯍꯥꯞꯄꯛꯇ꯭ꯔꯦ ꯑꯩ ꯉꯁꯤ ꯂꯣꯏꯗ꯭ꯔꯣꯕꯅꯤ ꯑꯩ ꯆꯛꯀꯔ ꯑꯃ ꯈꯥꯛꯄꯤꯔꯒ ꯂꯥꯛꯀꯦ ꯆꯛꯀꯔ ꯑꯝꯇꯪ ꯀꯥꯇꯤꯔꯛꯑꯣ ꯁꯤꯗ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯑꯩ ꯍꯥꯄꯛꯀꯦ ꯏꯁ ꯑꯗꯨꯒꯤ ꯐꯣꯟ ꯄꯦꯗꯣ ꯌꯥꯎꯔꯗꯤ ꯑꯩ ꯋꯥꯖꯔꯨꯅꯦꯒꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯔꯣꯏ ꯁꯔꯃꯥꯗ ꯁꯥꯎꯔꯤ ꯃꯥꯅꯦ ꯃꯥꯏ ꯂꯥꯏꯐꯇꯗꯤ ꯑꯩ ꯁꯪꯗꯕꯅꯤꯅ ꯑꯝꯇ ꯆꯪꯗꯦꯕ ꯉꯔꯥꯡꯒ ꯅꯍꯥꯟꯒꯁꯦ ꯑꯩꯅ ꯆꯪꯉꯨꯕꯗ ꯃꯥꯏ ꯍꯦꯛꯇ ꯇꯣꯛꯈꯤꯕ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯁꯃꯥꯟꯗꯕ ꯀꯅꯥꯒꯤ ꯆꯠꯇꯣꯏꯅꯣ ꯑꯩ ꯈꯪꯉꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯗꯤꯄꯥꯒꯤ LBꯗ ꯑꯃꯨꯛ ꯌꯥꯎꯔꯨꯔ ꯂꯥꯛꯀꯦ ꯍꯥꯏꯔꯣ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯑꯩ ꯍꯥꯄꯛꯀꯦ ꯀꯥꯏ ꯑꯩꯈꯣꯏ ꯍꯖꯤꯔꯥ ꯁꯨꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯄꯩꯁꯥ ꯂꯧꯗ꯭ꯔꯁꯨ ꯍꯥꯄꯛꯄ ꯌꯥꯕ ꯌꯥꯔꯦ ꯍꯥꯄꯛꯇ꯭ꯔꯁꯨ ꯀꯥꯏꯗꯦ ꯍꯌꯦꯡ ꯑꯗꯨꯝ ꯁꯣꯔ ꯊꯣꯛꯄꯗ ꯍꯥꯄꯛꯀꯦ ꯍꯥꯞꯆꯒꯦ ꯌꯦꯔꯨꯝ ꯆꯥꯏ ꯑꯩꯈꯣꯏꯗꯤ ꯌꯦꯔꯨꯝꯒ ꯆꯥ ꯌꯥꯗꯦ ꯌꯦꯔꯨꯝꯒ ꯆꯥꯗꯦ ꯃꯥꯒꯤ ꯅꯦꯠ ꯁꯨꯃꯥꯏꯅ ꯎꯪꯕꯁꯤꯗꯅꯤ ꯇꯜꯂꯤꯁꯦ ꯅꯦꯠꯁꯦ ꯂꯣꯏꯔꯝꯗꯥꯏꯒꯤꯔ ꯈꯪꯗꯦꯕ ꯎꯪꯉꯤꯁꯦ ꯑꯩꯁꯨ ꯇꯜꯂꯤꯅꯤ ꯑꯃꯈꯛ ꯑꯩꯒꯤ ꯏꯌꯥꯔꯇꯦꯜ ꯅꯝꯕꯔ ꯑꯃ ꯂꯩꯗꯨꯁꯨ ꯖꯤꯑꯣꯗ ꯀꯟꯐꯥꯔꯝ ꯇꯧ ꯇꯥꯔꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄꯁꯤꯅ ꯊꯣꯛꯄ ꯁꯪꯗꯗꯅ ꯂꯩꯔꯦꯕ ꯑꯩ ꯑꯩꯈꯣꯏꯗꯤ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯜꯂꯤꯍꯦ ꯑꯩꯒꯤ ꯅꯝꯕꯔ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯇꯧꯕ ꯃꯇꯝꯗꯇ ꯅꯦꯠꯁꯦ ꯁ꯭ꯂꯣ ꯑꯣꯏ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯀꯤ ꯀꯅꯥꯝ ꯆꯪꯉꯛꯇꯦꯕ ꯁꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥꯕ ꯅꯪꯒꯤ ꯅꯝꯕꯔ ꯂꯩꯕ ꯑꯣꯏꯔꯝꯃꯗꯤ ꯍꯥꯞꯂꯛꯄ ꯌꯥꯕ ꯅꯝꯕꯔ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯍꯥꯄꯛꯀꯅꯨꯗ ꯑꯩꯈꯣꯏ ꯃꯤꯒꯤ ꯑꯩ ꯂꯥꯛꯀꯦꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ ꯍꯣꯏ ꯀꯩꯁꯥꯝꯕ ꯀꯥꯏꯗꯦ ꯅꯪ ꯆꯦꯛ ꯇꯧꯊꯣꯛꯎꯆꯣ ꯀꯅꯥꯒꯤ LBꯗ ꯀꯅꯥ ꯆꯪꯉꯤ ꯍꯥꯏꯗꯣ ꯀꯅꯥꯅꯣ ꯒ꯭ꯔꯨꯞꯇꯔꯣ ꯀꯣꯟꯅ ꯐꯣꯟꯗ ꯍꯥꯏꯔꯒꯦ
ꯒꯨꯔꯗꯤꯞ ꯅꯪ ꯂꯩꯌꯨꯀꯣ. ꯀꯃꯥꯏꯇꯥꯗꯗꯤꯅꯦ ꯏꯁꯤꯡ ꯅꯨꯡꯕꯨ ꯁꯥꯕꯗ ꯐꯔꯗꯧꯅꯤ. ꯑꯗꯨ ꯃꯁꯥ ꯄꯨꯟꯅ ꯄꯣꯛꯈꯤꯗꯅ ꯅꯪ ꯍꯤꯗꯥꯛ ꯄꯤ ꯉꯝꯒꯗ꯭ꯔꯥ? ꯁꯤꯃꯥꯅ ꯁꯥꯟꯅ ꯑꯩꯁꯨ ꯂꯩꯌꯦ. ꯊꯥꯒꯠꯆꯔꯤ ꯌꯨꯄꯥ ꯂꯩꯕꯤꯕꯩꯗꯃꯛꯇ. ꯀꯁꯔ ꯂꯥꯏꯔꯛꯄꯗꯣ ꯁꯪꯗ꯭ꯔ ꯃꯥꯜꯂꯦ. ꯉꯔꯥꯡꯗꯤ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯝꯃꯦ. ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯉꯥꯏꯍꯥꯛ ꯆꯪꯉꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ. ꯑꯩꯅ ꯊꯥꯕ ꯃꯇꯝꯗ ꯃꯣꯏ ꯁꯪꯅꯗ꯭ꯔꯥ ꯈꯪꯗꯦ ꯍꯦꯛꯇ. ꯃꯆꯦ ꯕꯣꯕꯤ ꯑꯩ ꯂꯥꯛꯑꯦ. ꯑꯌꯨꯛꯇꯁꯨ ꯌꯥꯎꯕ ꯉꯝꯍꯧꯗꯦ ꯁꯥꯎꯅꯨꯀꯣ. ꯁꯥꯎꯗꯦ ꯁꯪꯅ ꯃꯇꯝꯗ ꯆꯪꯉꯧ. ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯌꯨꯛꯇꯣ ꯑꯩꯅꯅꯦ ꯇꯥꯏꯝ ꯄꯥꯁ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯏꯅꯦꯕ. ꯁꯨꯃꯥꯏꯅ ꯁꯥꯟꯅꯗꯦ ꯎꯄꯥꯒ ꯍꯥꯏꯅꯤ. ꯑꯩ ꯃꯥ ꯑꯝꯇ ꯅꯣꯛꯆꯒꯦ. ꯅꯨꯄꯥ ꯍꯥꯏꯗꯨꯗꯤ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯉꯥꯈꯥ ꯅꯣꯏꯕꯨ ꯉꯔꯥꯡꯇ ꯉꯥꯈꯥ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯣꯏꯗꯤ. ꯑꯩꯁꯨ ꯃꯆꯦ ꯕꯣꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯈꯤꯒꯦ? ꯑꯩꯗꯤ ꯂꯦꯕꯨꯒꯅꯦ, ꯂꯦꯕꯨꯒ ꯆꯥꯛꯀ ꯇꯣꯠꯂ ꯆꯥꯏ. ꯅꯨꯡꯁꯥ ꯁꯥꯕꯅ ꯎꯔꯨꯕꯁꯤ ꯁꯤꯗꯩꯗ ꯈꯨꯠꯁꯥ ꯑꯃ ꯈꯥꯡꯉꯝꯗꯦ ꯉꯁꯤ. ꯃꯁꯥ ꯒꯨꯔꯗꯤꯞꯇꯨꯅ ꯐꯔꯗ꯭ꯔꯥ? ꯃꯆꯦ ꯕꯣꯕꯤ ꯑꯌꯨꯛꯁꯦ ꯕꯤꯖꯤꯅꯤ ꯄꯨꯔꯥ. ꯍꯣꯏꯗ ꯕꯤꯖꯤ ꯑꯣꯏꯔꯗꯤ ꯀꯥꯏꯗꯦꯗ ꯆꯪꯉꯛꯇ꯭ꯔꯁꯨ. ꯎꯔꯕꯁꯤꯅꯗꯤ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯈꯤꯒꯦ? ꯁꯨꯃꯥꯏꯅ ꯁꯥꯟꯅꯊꯦꯡ ꯅꯤꯡꯖꯪꯕꯗꯣ ꯇꯧꯅꯨꯅꯦ. ꯂꯤꯖꯅꯤꯡꯕ꯭ꯔꯥ ꯇꯧꯅꯨꯅꯦ. ꯑꯍꯟ ꯑꯣꯏꯔꯗꯤ ꯔꯦꯁꯄꯦꯛꯇꯣ ꯀꯥꯏꯅꯗꯦꯗꯅ. ꯑꯗꯨꯏꯁꯨ ꯅꯉꯣꯟꯗꯩꯗꯤ ꯑꯩꯅꯗꯤ ꯍꯜꯂꯝꯒꯅꯤꯗꯅ. ꯅꯆꯦ ꯀꯧ, ꯅꯆꯦ ꯊꯣꯛꯏ. ꯑꯣ ꯁꯤꯡꯗꯣ ꯂꯦꯕꯨꯅꯦ ꯆꯤꯅꯤꯅꯦ ꯊꯨꯝꯅꯦ ꯇꯧꯔ ꯆꯥꯎ ꯀꯌꯥꯝ ꯍꯥꯎꯏ ꯌꯦꯡꯉꯨ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒ. ꯃꯆꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯁꯤꯇꯜ ꯎꯔꯕꯁꯤ ꯁꯣꯝꯗ ꯐꯝꯕꯤꯌꯨ. ꯁꯣꯐꯥꯒ ꯄꯤꯔꯛꯑꯦ ꯗꯥ ꯒꯨꯔꯗꯤꯞꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕꯤꯈ꯭ꯔꯦ. ꯑꯩ ꯍꯋꯥꯏ ꯆꯥꯏ ꯏꯆꯦ ꯃꯣꯁꯣꯔꯤ. ꯑꯩꯁꯦ ꯃꯣꯇꯣꯔ ꯃꯄꯨꯝ ꯊꯣꯡꯉꯦꯕ. ꯃꯣꯇꯣꯔ ꯃꯄꯨꯝꯗꯣ ꯆꯥꯅꯤꯡꯗꯗꯅꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕ. ꯂꯦꯕꯨꯒ ꯇꯣꯠꯂ ꯆꯥꯔꯕ. ꯁꯤꯇꯜ ꯕ꯭ꯔꯣ ꯍꯣꯏ ꯐꯝꯖꯒꯦ. ꯀꯁꯥꯔ ꯃꯩꯇꯩ ꯕ꯭ꯂꯣꯒ ꯍꯟꯂꯤ ꯕꯦꯟꯙꯧ. ꯁꯤꯋꯥꯅꯟꯗ ꯁꯅꯥꯝꯊꯦ ꯁꯤꯗꯅꯤ ꯑꯃꯨꯛ ꯅꯣꯛꯆꯅꯤꯡꯉꯤꯁꯦ. ꯈꯤꯇ ꯅꯣꯛꯆꯒꯦ. ꯆꯍꯤ ꯀꯌꯥ ꯐꯥꯔꯒꯦꯅꯦ ꯉꯥꯈꯥ ꯅꯪꯕꯣ? ꯆꯦ ꯃꯣꯅꯤꯇꯥ ꯍꯥꯏꯅ ꯀꯧꯕꯅꯦ. ꯃꯣꯇꯣꯔ ꯎꯇꯤ ꯍꯧꯕ. ꯑꯃꯅꯁꯨ ꯆꯦ ꯎꯔꯕꯁꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ. ꯑꯃꯁꯨ ꯆꯦ ꯃꯣꯅꯤꯇꯥ ꯍꯥꯏꯅ ꯀꯧꯁꯜꯂꯨ. ꯅꯣꯏ ꯃꯁꯦꯟꯗ ꯀꯧꯁꯜꯂꯨ. ꯅꯟꯗ ꯀꯥꯏꯅ ꯀꯧꯈ꯭ꯔꯦ ꯀꯅꯥꯗꯅꯣ? ꯃꯥꯅ ꯆꯦ ꯄꯦꯜꯂꯕꯅꯤꯀꯣ ꯁꯩꯇ ꯏꯍꯦ ꯄꯦꯜꯂꯕꯅꯤꯀꯣ ꯁꯩꯇ ꯀꯥꯏꯈ꯭ꯔꯦꯅꯦ. ꯋꯥꯂꯥꯡꯉꯤꯍꯦ ꯁꯤꯃꯥꯟꯗ ꯋꯥꯂꯥꯡꯉꯤ. ꯎꯔꯕꯁꯤ ꯅꯪꯅ ꯍꯟꯕ꯭ꯔꯥ ꯑꯩꯅ ꯍꯟꯕ꯭ꯔꯥ ꯍꯥꯏꯔꯧ ꯌꯦꯡꯉꯒꯦ ꯍꯥꯏꯔꯧ. ꯏꯕꯥꯅꯤ ꯆꯍꯤ ꯃꯇꯥꯡ ꯁꯤꯗ ꯅꯣꯡ ꯇꯥꯏ. ꯇꯥꯔꯝꯃꯅꯤꯌꯦ. ꯁꯤꯗ ꯅꯨꯡꯁꯥ ꯀꯥꯡꯉꯩ ꯁꯥꯏꯗꯣ ꯅꯣꯡ ꯇꯥꯏ ꯀꯥꯏꯈ꯭ꯔꯦꯅꯦ. ꯈꯨꯠꯁꯥ ꯑꯃꯅꯤꯁꯦ ꯈꯥꯡꯉꯝꯗꯦ. ꯁꯤꯃꯥꯟꯗꯗꯤ ꯅꯨꯄꯤ ꯊꯤꯔꯕꯣ? ꯎꯔꯕꯁꯤ ꯉꯁꯤꯗꯤ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯇ꯭ꯔꯦ. ꯆꯦꯡ ꯈꯤꯇ ꯄꯤꯔꯛꯑꯣ. ꯅꯣꯏꯗꯤ ꯑꯦꯝ.ꯑꯥꯔꯅꯤꯅ ꯄꯩꯁꯥ ꯄꯥꯏꯗꯥꯏ. ꯋꯥ ꯔꯥꯏꯠ ꯆꯨꯝꯃꯤ. ꯎꯔꯕꯁꯤ ꯗꯥꯟ ꯇꯧꯊꯣꯛꯀꯣ. ꯀꯁꯥꯔ ꯃꯣꯅꯤꯇꯥ ꯕ꯭ꯂꯣꯒ ꯅꯠꯇ꯭ꯔꯗꯤ ꯆꯥꯛꯄꯨ ꯈꯪꯉꯨ ꯍꯥꯏꯁꯤꯅꯤ. ꯃꯤꯡꯒꯧ ꯐꯖꯅ ꯀꯧꯅꯁꯤꯀꯣ. ꯅꯣꯏ ꯃꯁꯦꯟ ꯆꯤꯆꯦ ꯍꯥꯏꯅ ꯀꯧꯅꯧ. ꯇꯨꯌꯦꯜꯞ ꯄꯥꯔꯁꯦꯟꯇ ꯉꯥꯏꯔꯦ. ꯏꯆꯦ ꯄꯨꯡ 5 ꯅꯪꯒꯗ꯭ꯔꯅꯦ? ꯉꯁꯤꯗꯤ ꯀꯅꯥꯝ ꯆꯪꯕꯤꯔꯛꯇꯦꯅꯦ. ꯍꯣꯏ ꯂꯨꯝꯃꯒ ꯇꯥꯕ ꯃꯤꯁꯨ ꯌꯥꯎꯔꯤꯌꯦ. ꯑꯩ ꯈꯪꯉꯤ ꯂꯨꯝꯃꯒ ꯇꯥꯕ ꯃꯤ ꯌꯥꯎꯏ. ꯑꯗꯨꯅꯅꯦ ꯑꯃꯨꯛ ꯍꯦꯟꯒ꯭ꯔꯗꯤ ꯑꯃꯨꯛ ꯋꯥꯊꯩꯌꯦꯕ. ꯕꯣꯕꯤ ꯁꯤꯗ ꯌꯥꯎꯔꯤ ꯄꯨꯝꯅꯃꯛꯇꯤ ꯑꯩꯅ ꯍꯜꯂꯤ. ꯄꯨꯙꯧ ꯀꯧꯔꯒꯦ ꯑꯗꯨꯗꯤ. ꯄꯨꯙꯧ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯒꯦ ꯅꯁꯨꯁꯤꯡꯁꯦ ꯕꯣꯔ ꯈꯔ ꯄꯤꯔꯝꯃꯨ. ꯁꯤꯃꯥꯟꯗ ꯑꯉꯥꯡ 5 ꯁꯨꯔꯦꯗ ꯑꯣꯏꯃ ꯀꯃꯥꯏꯅ ꯄꯣꯛꯏꯅꯣ ꯑꯗꯨꯕꯨ? ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ. ꯕꯣꯕꯤ ꯑꯩꯒꯤ ꯏꯆꯥ 3 ꯁꯨꯕꯤꯗꯣ ꯎꯔꯕꯁꯤꯅ ꯌꯣꯛꯂꯅꯩ. ꯏꯆꯥ 3 ꯁꯨꯕ ꯎꯔꯕꯁꯤꯗ ꯄꯤꯊꯣꯛꯍꯧꯔꯣ ꯍꯥꯏꯒꯨꯝꯅ ꯃꯥ ꯁꯣꯟꯖꯔꯤꯕꯅꯤ. ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯣꯔꯅꯤꯡꯗ ꯅꯨꯡꯁꯥ ꯁꯥꯔꯝꯃꯤ. ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯏ.
ꯁꯤꯒꯗꯤ ꯈꯨꯁꯥꯅꯤ ꯍꯧꯖꯤꯛꯐꯥꯎ ꯁꯥꯕ ꯐꯗ꯭ꯔꯤꯕꯣ ꯔꯨꯕꯁꯤ ꯁꯣꯏꯕꯝ ꯑꯣꯟ ꯆꯦꯕꯣꯕꯤ ꯍꯤꯞꯄꯤꯃꯤꯅꯦ ꯀꯁꯥꯔꯃꯥꯟꯇꯕꯁ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯀꯁꯥꯔꯃꯥꯟꯇꯕꯁ ꯎꯔꯕꯁꯤ ꯍꯥꯏꯔꯒ ꯎꯔꯕꯁꯤ ꯆꯦꯕꯣꯕꯤ ꯆꯞ ꯃꯥꯟꯅꯅ ꯑꯦꯜꯕꯤ ꯊꯥꯏ ꯗꯤꯄꯥꯁꯨ ꯂꯩꯍꯧꯋꯤ ꯑꯣ ꯑꯩꯒꯤ ꯅꯨꯡꯗꯥꯡ ꯁꯪꯗꯦ ꯑꯗꯨꯅꯅꯦ ꯄꯨꯡ 3:30ꯗꯩ ꯄꯨꯡ 5ꯐꯥꯎ ꯊꯥꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯁꯪꯉꯒ ꯆꯪꯉꯧ ꯁꯪꯗ꯭ꯔꯗꯤ ꯁꯪꯗ꯭ꯔꯦꯗꯅꯀꯣ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯕꯣꯕꯤ ꯂꯥꯏꯗ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯔꯣꯕꯤꯇꯥꯗꯤ ꯅꯪ ꯁꯥꯎꯈ꯭ꯔ ꯃꯥꯅ ꯑꯩꯅ ꯈꯜꯂꯨꯔꯦ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯣ ꯁꯥꯎꯅꯨꯀꯣ ꯇꯁꯦꯡꯅ ꯁꯥꯎꯅ ꯑꯩꯗꯤ ꯅꯪ ꯅꯝꯕꯔ ꯂꯩꯇꯦ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯤ ꯅꯝꯕꯔꯗ ꯋꯥ ꯁꯦꯡꯗꯣꯛꯀꯦ ꯈꯜꯂꯝꯕ ꯀꯁꯥꯔꯃꯥꯟꯇꯕ ꯁꯣꯃꯥꯅꯟꯗ ꯏꯉꯥꯡ ꯑꯅꯤꯅꯤ ꯁꯨꯔꯕꯅꯤ ꯆꯦꯕꯣꯕꯤ ꯑꯩ 7 ꯁꯨꯕꯤꯕꯤꯌꯨ ꯍꯥꯏꯔꯤ ꯂꯧꯁꯜꯂꯨ ꯕꯣꯕꯤ ꯁꯥꯕꯁꯤꯒ ꯋꯥꯔꯦ ꯆꯦꯔꯣꯕꯤꯇꯥ ꯅꯪ ꯊꯦꯡꯀ꯭ꯌꯨ ꯁꯥꯎꯕꯨ ꯁꯥꯎꯔꯝꯗ꯭ꯔꯤꯗꯣ ꯑꯦꯛꯆꯨꯂꯤꯅꯦ ꯀꯅꯥꯒꯤ ꯃꯤꯁꯇꯦꯛ ꯅꯠꯇꯦ ꯅꯪ ꯋꯥꯔꯧꯅꯨꯀꯣ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯋꯥꯔꯤ ꯁꯦꯡꯗꯣꯛꯅꯔꯤ ꯅꯪꯗꯤ ꯌꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯗꯥ ꯒꯨꯔꯗꯤꯟꯅ ꯋꯥꯈꯜ ꯑꯃ ꯈꯜꯂ ꯍꯥꯏꯕ ꯑꯩꯅ ꯋꯥꯈꯜ ꯑꯃ ꯈꯜꯂ ꯍꯥꯏꯔꯨꯕ ꯄꯣꯠꯁꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯅ ꯇꯧꯔꯃꯤ ꯁꯥꯎꯅꯨꯀꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦꯔꯣꯕꯤꯇꯥꯅ ꯁꯨꯃꯥꯏꯅ ꯁꯔꯥꯡꯊꯦꯝ 3ꯅꯤꯌꯦ ꯕꯣꯟꯙꯨ ꯅꯪ ꯈꯪꯗ꯭ꯔꯣ ꯑꯣ ꯑꯃꯣꯝꯂ ꯂꯥꯕ꯭ꯔꯣ ꯁꯤꯠꯇꯔꯒ ꯕꯣꯕꯤ ꯆꯠꯂꯦ ꯕꯥꯏ ꯀꯩꯒꯤ ꯗꯥ ꯒꯨꯔꯗꯤꯟ ꯉꯥꯏꯈꯣꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯣꯏꯁꯤ ꯋꯥꯔꯤꯗꯣ ꯁꯦꯡꯗꯣꯛꯅꯕꯅ ꯐꯩ ꯑꯗꯨꯗꯤ ꯁꯣꯏꯕꯝ ꯑꯣꯀꯦ ꯆꯦ ꯕꯣꯕꯤ 1K ꯐꯥꯗꯣꯔꯦ ꯐꯥꯗꯣꯔꯦ ꯄꯨꯡ ꯀꯔꯝ ꯐꯥꯕꯤꯗꯣꯏꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯀꯁꯥꯔꯃꯥꯟꯇꯕ ꯑꯩꯁꯨ ꯀꯅꯥ ꯑꯦꯜꯕꯤꯗ ꯆꯠꯂꯣꯏ ꯀꯅꯥ ꯑꯦꯜꯕꯤꯗ ꯆꯠꯂꯔꯣꯏ ꯀꯅꯥꯝ ꯑꯦꯜꯕꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯈꯪꯕ꯭ꯔꯥ ꯀꯁꯥꯔꯃꯅꯤꯇꯥ ꯅꯪꯅ ꯑꯦꯜꯕꯤ ꯊꯥꯕꯁꯨꯅꯦ ꯑꯩꯗꯤ ꯃꯉꯣꯟ ꯇꯧꯅꯤ ꯃꯁꯦꯟ ꯁꯤꯇꯜ ꯕꯥꯏ ꯕꯥꯏ ꯆꯠꯂꯕꯕꯨ ꯑꯃ ꯋꯥꯔꯤ ꯑꯃꯒꯤꯅꯤ ꯃꯥ ꯆꯠꯂꯤꯁꯦ ꯀꯁꯥꯔꯃꯅꯤꯇꯥꯕꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯀꯩ ꯁꯥꯎꯅꯤꯡꯉꯤ ꯅꯝꯇ ꯀꯤꯆꯟ ꯕꯣꯕꯤ ꯅꯦꯛꯁꯇ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯣꯏꯁꯤꯀꯣ ꯍꯣꯏ ꯑꯦꯛꯆꯨꯂꯤꯅꯦ ꯑꯩꯅ ꯈꯪꯗꯅ ꯇꯧꯔꯤꯅꯤꯗ ꯈꯪꯗꯅ ꯇꯧꯔꯤꯅꯦ ꯍꯥꯏꯗꯤ ꯗꯥ ꯒꯨꯔꯗꯤꯟꯅ ꯃꯥ ꯈꯜꯂꯤꯁꯤꯅ ꯑꯩꯈꯣꯏ ꯐꯥꯒꯤ ꯇꯧꯅꯕꯗꯨꯒꯅꯦ ꯋꯥꯔꯤꯁꯦ ꯁꯦꯡꯗꯣꯛꯑꯝꯒꯦꯕ ꯐꯥꯒꯤ ꯇꯧꯅꯕꯗꯨꯒ ꯗꯥ ꯒꯨꯔꯗꯤꯟꯅ ꯈꯜꯂꯤꯁꯤꯅ ꯃꯥꯅ ꯅꯪꯉꯣꯟꯗ ꯆꯤꯆꯦ ꯊꯣꯛꯑꯕꯅꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯅꯝꯃ ꯊꯣꯛꯑꯅꯤ ꯋꯥꯈꯟꯗ ꯃꯥ ꯍꯥꯏꯔꯛꯏꯕꯗꯣ ꯑꯩꯅ ꯈꯜꯂꯤ ꯅꯅꯝꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯜꯂꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯅꯤꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯅ ꯃꯉꯣꯟꯗ ꯗꯗꯥ ꯀꯧꯔꯕꯅꯤꯅ ꯃꯥꯏ ꯅꯨꯄꯤꯗꯨꯗꯤ ꯏꯅꯝꯃ ꯊꯣꯛꯑꯦꯅ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯅꯅꯝꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯍꯥꯏꯕꯗꯨꯒꯗꯤ ꯃꯥꯏ ꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯥꯅꯦꯅ ꯈꯜꯂꯨꯔꯦꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯅꯅꯤ ꯋꯥꯔꯤꯁꯦ ꯃꯥꯅꯁꯨ ꯑꯇꯣꯞꯄ ꯈꯜꯂ ꯍꯥꯏꯔꯛꯄ ꯑꯩꯅꯁꯨ ꯑꯇꯣꯞꯄ ꯈꯜꯂꯒ ꯍꯥꯏꯔꯨꯕ ꯑꯗꯨꯅꯅꯤ ꯋꯥꯔꯧꯅꯨꯀꯣ ꯆꯦ ꯔꯣꯕꯤ ꯑꯗꯨꯒꯤ ꯁꯦꯡꯗꯣꯛꯏꯅꯤ ꯀꯁꯥꯔꯃꯅꯤꯇꯥ ꯃꯤ ꯁꯥꯎꯗꯕ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯀꯔꯤ ꯇꯧꯔꯤꯒꯦ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡ ꯃꯣꯅꯤꯇꯥꯅ ꯀꯌꯥꯝ ꯆꯦꯔꯣꯕꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯦꯡꯗꯣꯛꯅꯩ ꯈꯪꯕ꯭ꯔꯥ ꯀꯩꯁꯨꯝ ꯈꯟꯅꯗꯦ ꯑꯩꯈꯣꯏ ꯅꯪ ꯇꯅꯤ ꯈꯪꯉꯕ ꯅꯪ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯅꯪ ꯇꯅꯤ ꯍꯥꯏꯕꯗꯤ ꯋꯥꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅ ꯅꯪꯁꯨ ꯕꯥꯏ ꯕꯥꯏ ꯃꯤ ꯃꯌꯥꯝ ꯂꯥꯛꯂꯦ ꯍꯦ ꯆꯠꯈꯤꯅꯨ ꯃꯣꯅꯤꯇꯥ ꯑꯩꯈꯣꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯁꯤꯃꯥꯅ ꯁꯔꯥꯟꯁꯦ ꯁꯥꯎꯟ ꯕꯣꯟꯗꯨ ꯑꯇꯩꯒꯤ ꯑꯦꯜ ꯄꯤ ꯂꯥꯛꯇ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯂꯥꯛꯑꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯔꯨꯕꯗꯤ ꯁꯒꯣꯜ ꯆꯦ ꯃꯣꯅꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯈꯤꯒꯦ ꯁꯃꯥꯡ ꯆꯠꯄ꯭ꯔꯣ ꯀꯩ ꯇꯧꯅꯔꯦ ꯈꯟꯅꯔꯤꯁꯦ ꯋꯥꯔꯤꯅꯤꯅ ꯗꯥ ꯒꯨꯔꯗꯤꯟꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯈꯜꯂ ꯍꯥꯏꯔꯛꯄ ꯑꯩꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯜꯂꯨꯕ ꯋꯥꯈꯜ ꯈꯟꯃꯤꯟꯅꯕꯗ ꯃꯥꯟꯅꯗꯅ ꯃꯤꯁꯇꯦꯛ ꯑꯣꯏꯈ꯭ꯔꯦꯕ ꯂꯥꯁꯇ ꯆꯦꯔꯣꯕꯤꯗ ꯇꯥꯊꯣꯛꯈ꯭ꯔꯕ ꯑꯗꯨꯅꯅꯤꯗ ꯆꯦꯔꯣꯕꯤꯅꯁꯨ ꯋꯥꯔꯧꯅꯨ ꯍꯥꯏꯁꯦ ꯀꯁꯥꯔꯃꯅꯤꯇꯥ ꯕꯣꯟꯙꯨ ꯕꯥꯏ ꯆꯦꯔꯣꯕꯤꯇꯥ ꯀꯤꯆꯟ ꯕꯣꯕꯤ ꯂꯣꯏꯁꯤꯜꯂꯣ ꯍꯣꯏ ꯆꯦꯔꯣꯕꯤ ꯀꯅꯥꯝ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯆꯦꯔꯣꯕꯤꯁꯦ ꯑꯩꯗꯤ ꯀꯌꯥꯝ ꯅꯨꯡꯁꯤ ꯏꯆꯝ ꯆꯝꯃꯤ ꯍꯥꯏꯅꯅꯤ ꯏꯃꯣꯟꯅ ꯈꯜꯂꯤꯅꯤ ꯏꯆꯝ ꯆꯝꯃꯤꯅꯦ ꯋꯥꯉꯥꯡ ꯁꯦꯉꯥꯡꯒꯁꯤ ꯏꯪ ꯇꯞꯄꯤ ꯍꯥꯏꯅ ꯈꯪꯉꯕ ꯅꯣꯡꯃꯗꯤ ꯆꯦꯔꯣꯕꯤ ꯅꯪꯒꯤ ꯁꯤꯡꯒ꯭ꯔꯥ ꯅꯣꯡꯃ ꯆꯥꯗꯣꯏꯅꯤ ꯁꯤꯃꯥꯅꯟꯗ ꯁꯔꯥꯡꯊꯦꯝ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯁꯨ ꯊꯣꯛꯑꯦ ꯕꯣꯟꯙꯨ ꯊꯣꯛꯄ ꯌꯥꯔꯣꯏ ꯅꯣꯏ ꯑꯅꯤꯃꯛ ꯇꯧꯔꯥ ꯄꯨꯜꯂꯒ ꯀꯁꯥꯔꯃꯅꯤꯇꯥ ꯎꯔꯕꯁꯤ ꯑꯩ ꯅꯔꯃꯤꯁ ꯗꯥꯜ ꯕꯦꯡꯒꯣꯟ ꯚꯥꯖꯤ ꯆꯥꯏ ꯆꯦ ꯃꯣꯅꯤꯇꯥ ꯍꯥꯎꯅꯤ ꯀꯁꯥꯔꯃꯅꯤꯇꯥ ꯑꯩ ꯆꯠꯂꯦ ꯍꯣꯏ ꯆꯠꯀꯅꯨ ꯗꯥ ꯒꯨꯔꯗꯤꯟꯗꯤ ꯆꯠꯂꯦ ꯃꯣꯏ ꯂꯨꯝꯃꯒ ꯇꯥꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯎ ꯗꯥ ꯒꯨꯔꯗꯤꯟ ꯊꯣꯛꯂꯛꯎ ꯑꯩ ꯆꯠꯀꯅꯨꯀꯣ ꯅꯣꯏ ꯃꯌꯥꯝ ꯁꯔꯃꯥꯔꯖꯤꯇꯥ ꯅꯪ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯂꯥꯏꯐ ꯎꯔꯤꯔꯥ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯩꯁꯨ ꯂꯥꯛꯀꯦꯅꯦ ꯀꯤꯗꯦꯝ ꯇꯧꯔꯣꯔꯥ 7-12 ꯂꯥꯏꯛ ꯆꯦ ꯑꯩꯗꯤ ꯑꯦꯜꯕꯤꯁꯤ ꯎꯕꯗ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯁꯨ ꯑꯗꯣ ꯆꯦ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯎꯔꯕꯁꯤ ꯀꯩꯝ ꯀꯥꯏꯗꯦ ꯎꯔꯕꯁꯤ ꯒ꯭ꯔꯨꯞꯇꯁꯨ ꯃꯦꯁꯦꯖ ꯊꯥꯕ ꯉꯝꯗꯦ ꯅꯪ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯇꯩ ꯑꯗꯨꯃꯥꯏꯅ ꯆꯤꯜꯂꯦ ꯑꯉꯥꯡ ꯌꯥꯎꯗꯤ ꯂꯣꯏꯕꯩ ꯋꯥꯔꯤꯁꯤꯅꯤ ꯏꯊꯟ ꯄꯥꯟꯕꯁꯦ ꯋꯥꯗ꯭ꯔꯥ ꯅꯦꯠ ꯆꯞꯄꯤꯅꯦ ꯂꯣꯏꯁꯤꯜꯂꯅꯤ ꯄꯨꯡ 5 ꯇꯥꯔꯗꯤ ꯑꯩꯁꯨ ꯁꯔꯃꯥ ꯃꯥꯡꯈ꯭ꯔꯕ ꯃꯁꯛ ꯎꯠꯂꯝꯃꯒ ꯆꯦꯔꯣꯕꯤꯁꯤ ꯃꯥꯡꯈ꯭ꯔꯕ ꯀꯥꯏ ꯆꯠꯈꯔꯦ ꯆꯦꯔꯣꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯈꯤꯒꯦ ꯃꯣꯅꯤꯇꯥꯁꯦ ꯃꯥꯏ ꯅꯝꯕꯔ ꯍꯪꯉꯒ ꯃꯥ ꯈꯨꯝꯃꯒ ꯆꯨꯝꯃꯤ ꯈꯨꯝꯈꯔꯦ ꯆꯨꯝꯃꯤ ꯁꯟꯙꯤꯗꯩ ꯂꯧꯋꯦꯕ ꯀꯥꯎꯊꯣꯛꯈꯔꯦ ꯑꯩ ꯁꯔꯃꯥ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯥꯒꯤꯅꯦ ꯑꯦꯜ ꯕꯤ ꯇꯥꯕ ꯈꯨꯗꯤꯡ ꯑꯩꯅ ꯆꯪꯉ ꯍꯦꯛꯇ ꯂꯣꯏꯁꯜꯂꯝꯒꯅꯤ ꯑꯗꯒꯤꯗꯤ ꯎꯇꯤ ꯑꯁꯪꯕ ꯑꯣ ꯆꯦꯔꯣꯕꯤ ꯑꯩꯗꯤ ꯅꯪꯒ ꯌꯥꯝ ꯐꯪꯅꯅꯤꯡꯉꯤꯅꯦ ꯅꯪ ꯋꯥꯈꯜꯂꯣꯟꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯪ ꯇꯞꯄꯤꯕ ꯀꯩ ꯅꯨꯃꯤꯠ ꯐꯪꯅꯁꯤꯒꯦ ꯀꯃꯥꯏꯅ ꯐꯪꯅꯁꯤꯒꯦ ꯑꯝꯇꯪ ꯍꯥꯏꯔꯛꯎ ꯇꯥꯁꯤ ꯇꯁꯦꯡꯃꯛꯀꯤ ꯐꯪꯅꯅꯤꯡꯉꯤ ꯅꯪꯒ
ꯃꯆꯦ ꯑꯣꯏꯕꯤ ꯑꯩ ꯏꯊꯟ ꯄꯥꯜꯂꯦꯗꯣ ꯐꯖꯅ ꯕꯤꯖꯤ ꯑꯣꯏ ꯀꯩ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯌꯨꯝꯗ ꯂꯩꯕꯅ ꯐꯩꯅꯦ ꯏꯕꯦꯝꯃ ꯈꯪꯉꯕ ꯍꯧꯖꯤꯛꯇꯣ ꯅꯊꯟꯅꯤ ꯑꯉꯥꯡꯒ ꯌꯥꯎꯔꯒ ꯃꯣꯏꯅ ꯈꯪꯉꯅꯤ ꯏꯊꯟ ꯄꯥꯟꯕꯁꯦ ꯐꯖꯅ ꯆꯤꯟꯕꯅꯤꯕꯣ ꯑꯩꯁꯦ ꯏꯅꯦꯝꯕꯣꯛꯅ ꯈꯔ ꯈꯔ ꯂꯣꯏꯁꯤꯟꯕꯤꯕꯒꯤ ꯀꯣꯝꯕꯩ ꯋꯥꯅꯤ ꯕꯕꯥ ꯑꯁꯤꯁꯨ ꯑꯦꯜꯕꯤꯒ ꯊꯥꯗꯕ ꯌꯥꯗꯕꯩ ꯄꯨꯡ 3:30 ꯊꯥꯔꯕꯅꯤ ꯑꯉꯥꯡ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯕꯅꯤ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯦ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯋꯥꯔꯕꯅꯤꯅ ꯇꯨꯝꯃꯦ ꯉꯁꯤꯗꯤ ꯇꯨꯝꯕꯨ ꯇꯨꯝꯍꯧꯗ꯭ꯔꯦ ꯅꯨꯡꯗꯥꯡꯗꯤ ꯄꯨꯡ 10ꯗꯒꯤ ꯑꯦꯜꯕꯤ ꯊꯥꯕ ꯃꯤꯒꯤꯗꯤ ꯑꯩ ꯌꯥꯎꯕ ꯇꯁꯦꯡꯅ ꯉꯝꯒꯅꯤꯅ ꯊꯥꯖꯗꯦ ꯍꯥꯏꯗꯣꯛꯏꯁꯤꯅꯤꯗꯅ ꯑꯩꯈꯣꯏ ꯆꯦꯔꯣꯕꯤ ꯅꯪꯒꯤ ꯉꯁꯤ ꯃꯨꯛ ꯊꯣꯡꯕꯗꯣ ꯍꯥꯎꯅꯤ ꯀꯣꯕꯤ ꯅꯣꯏꯗꯤ ꯕ꯭ꯂꯣꯛ ꯅꯝꯕꯅꯤꯅ ꯑꯩ ꯎꯅꯕ ꯉꯝꯂꯣꯏ ꯀꯩꯒꯤ ꯅꯪ ꯃꯁꯛꯇꯣ ꯎꯠꯇ꯭ꯔꯒ ꯂꯣꯏꯔꯦꯅ ꯑꯗꯨꯛ ꯐꯖꯩꯕ ꯃꯁꯛꯇꯨꯕꯨ ꯎꯠꯂꯒ ꯏꯕꯥꯏꯅ ꯁꯥꯎꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯌꯨꯗꯣ ꯁꯃꯥꯖꯁꯤꯗꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯆꯪꯉꯤ ꯂꯩꯕꯤ ꯅꯠꯇꯦ ꯃꯧꯅꯤꯀꯣ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯃꯧꯗꯨꯒ ꯌꯥꯝ ꯕꯤꯖꯤ ꯐꯣꯟꯗ ꯌꯥꯝ ꯕꯤꯖꯤ ꯂꯩꯔꯁꯨ ꯃꯤꯅ ꯅꯨꯡꯁꯤꯔꯣꯏ ꯅꯣꯏꯁꯨ ꯐꯨꯠ ꯂꯥꯛꯂꯝꯂꯒ ꯐꯨꯠ ꯃꯥꯡꯉꯤꯗꯨꯗꯤ ꯑꯩꯗꯤ ꯃꯥꯡꯗꯕꯅꯤ ꯅꯪ ꯑꯦꯜꯕꯤꯗ ꯁꯨꯝ ꯂꯩꯕꯅꯤ ꯇꯧꯅꯨꯗ ꯅꯍꯥꯟ ꯅꯣꯡꯃꯇꯇ ꯀꯩꯅꯣ ꯇꯧꯗꯕ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯩꯅꯤ ꯉꯁꯥꯏꯁꯨ ꯅꯨꯡꯉꯥꯏ ꯉꯔꯥꯡꯁꯨ ꯅꯨꯡꯉꯥꯏ ꯆꯪꯉꯝꯒꯅꯤ ꯃꯃꯥꯡꯒꯤꯅꯤ ꯆꯪꯉꯝꯒꯅꯤ ꯃꯥꯡꯒꯤꯅꯤ ꯃꯤꯅꯤꯠ 5-10ꯗꯁꯨ ꯂꯩꯈꯤꯗꯣꯏꯗꯤ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤꯅ ꯑꯗꯨꯝ ꯁꯦꯀꯦꯟ ꯐꯥꯗꯦ ꯃꯨꯠꯊꯠꯈ꯭ꯔꯒ ꯀꯃꯥꯏꯅ ꯂꯥꯛꯇꯣꯔꯤꯒꯦ ꯆꯤꯟ ꯀꯥꯝꯅꯤꯡꯉꯛꯏ ꯑꯦꯜꯕꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪ ꯁꯝꯕꯠ ꯗꯥ ꯒꯨꯗꯤꯞ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯗꯥ ꯒꯨꯗꯤꯞ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯍꯧꯔꯛꯑꯕ ꯍꯥꯏꯔꯕꯗ ꯆꯠꯂꯨꯕꯁꯦ ꯍꯩꯅꯕ ꯃꯤꯅ ꯍꯥꯎꯔꯦ ꯆꯦ ꯔꯣꯕꯤꯇꯥꯒ ꯆꯦ ꯋꯥꯏꯔꯤꯁꯤꯗ ꯀꯨꯏꯔꯦꯅꯦ ꯎꯗꯕ ꯃꯣꯏ ꯑꯅꯤꯒꯤ ꯂꯨꯃꯝꯒꯅꯤ ꯍꯥꯏꯗꯣ ꯃꯥ ꯑꯃꯨꯛ ꯉꯁꯤ ꯄꯩꯁꯟꯅꯔꯤꯅꯤ ꯃꯥꯏ ꯏꯅꯝꯃꯗꯣ ꯂꯥꯛꯆꯔꯤ ꯊꯦꯝꯕ ꯁꯣꯏꯕꯝ ꯁꯔꯃ ꯅꯪꯒꯤ 6ꯇꯨꯁꯨ ꯑꯩ ꯆꯪꯉꯝꯗꯦꯀꯣ ꯎꯔꯗꯤ ꯆꯪꯉꯛꯀꯅꯤ ꯆꯦꯔꯥꯎꯕꯤ ꯊꯥꯗꯦ ꯑꯩ ꯀꯃꯦꯟꯒꯤ ꯑꯦꯜꯕꯤꯒ ꯀꯨꯏꯅ ꯊꯥꯔꯦ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏ ꯂꯩꯔꯝꯒꯦꯅꯦ ꯑꯣꯏꯃꯥ ꯂꯥꯛꯉꯩ ꯂꯩꯇꯕꯣꯔꯦ ꯑꯩ ꯅꯍꯥꯟ ꯈꯛꯇ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯇꯧꯕꯗꯨꯒ ꯀꯌꯥꯝ ꯐꯠꯇꯅ ꯌꯦꯡꯉꯨꯅꯦ ꯉꯔꯥꯡꯁꯨ ꯑꯩꯅ ꯆꯪꯉꯛꯀꯅꯤ ꯂꯣꯏꯔꯝꯒꯅꯤ ꯑꯗꯩ ꯅꯤꯂꯤꯃꯥꯅꯁꯨ ꯍꯥꯏꯔꯛꯑꯦ ꯁꯅꯥꯊꯣꯏꯕꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯏꯅꯦ ꯁꯔꯃꯥꯒꯤ ꯂꯤꯡꯇꯣ ꯊꯥꯔꯛꯑꯣ ꯁꯔꯃꯥꯒꯤ ꯂꯤꯡꯇꯣ ꯊꯥꯔꯛꯑꯣ ꯑꯩ ꯅꯪꯅ ꯂꯣꯏꯁꯤꯜꯂꯝꯃꯤꯅ ꯂꯧꯔꯥꯃꯥꯏꯅ ꯊꯥꯗꯣꯏꯔꯥ ꯆꯤꯟꯒ ꯊꯤꯟꯅꯤꯡꯉꯦ ꯀꯕꯤꯇꯥ ꯀꯤꯡꯆꯟ ꯁꯔꯃꯥꯁꯦ ꯋꯥ ꯉꯥꯡꯕ ꯍꯩꯌꯦ ꯍꯩꯔꯖꯥꯠꯅꯤ ꯕꯕꯥꯁꯦ ꯃꯩꯈꯨꯅꯤ ꯒꯤꯠ ꯂꯥꯎꯅ ꯑꯩꯉꯣꯟꯗ ꯅꯝꯃꯤꯁꯤ ꯎꯕ꯭ꯔꯥ ꯂꯥꯏꯚ 30 ꯁꯦꯀꯦꯟ ꯐꯥꯔꯒ ꯃꯨꯊꯠꯀꯅꯤ ꯂꯥꯏꯚ 30 ꯁꯦꯀꯦꯟ ꯐꯥꯔꯒ ꯃꯨꯊꯠꯀꯅꯤ ꯑꯩꯉꯣꯟꯗ ꯆꯪꯉꯛꯇꯣꯏꯅꯤ ꯒꯤꯠ ꯂꯥꯎꯅ ꯅꯝꯃꯤꯁꯤ ꯎꯕ꯭ꯔꯥ ꯁꯦ ꯀꯕꯤꯇꯥ ꯀꯤꯡꯆꯟ ꯁꯥꯂꯩꯃ ꯄꯣꯄꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯑꯩ ꯃꯣꯇꯣꯔ ꯃꯄꯨꯝ ꯊꯣꯡꯉꯤ ꯆꯦ ꯎषꯥ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯔꯣꯕꯤꯇꯥ ꯀꯤꯡꯆꯟ ꯆꯦ ꯎषꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯅꯣꯏ ꯉꯥꯛꯇꯪ ꯑꯩ ꯂꯥꯏꯐꯇ ꯁꯨꯃꯥꯏꯅ ꯆꯪꯕꯤꯔꯛꯏꯁꯤꯁꯨ ꯑꯩ ꯍꯔꯥꯎꯖꯩ ꯌꯥꯝꯅ ꯁꯣꯏꯕꯝ ꯁꯔꯃ ꯁꯂꯩꯃ ꯕ꯭ꯂꯣꯛꯁ ꯔꯣꯕꯤ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯆꯦ ꯑꯅꯨ ꯀꯩꯁꯥꯝꯕꯤꯁꯦ ꯅꯣꯡꯃꯇ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯛꯇ꯭ꯔꯕꯅꯤ ꯃꯣꯏꯅ ꯑꯦꯜꯕꯤ ꯃꯣꯃꯤꯇꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯀꯁꯥꯔ ꯃꯣꯅꯤꯇꯥ ꯕ꯭ꯂꯣꯛ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦꯅ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯃꯆꯦ ꯕꯣꯕꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯊꯥꯕ ꯑꯣꯏꯔꯗꯤ ꯆꯪꯉꯛꯎꯀꯣ ꯅꯪꯒꯤ ꯑꯦꯜꯕꯤ ꯊꯥꯔꯗꯤ ꯑꯩ ꯍꯦꯛꯇ ꯆꯪꯉꯛꯏꯗꯨꯅꯤ ꯀꯩꯒꯤ ꯆꯪꯉꯛꯑꯣꯏꯗꯣꯏꯅꯣ ꯑꯣꯕꯤ ꯂꯥꯛꯎꯅꯦ ꯅꯆꯦꯒꯤꯗ ꯁꯨꯇꯦꯟ ꯑꯦꯝꯗ ꯄꯨꯡ 10ꯗꯒꯤ ꯊꯥꯕ꯭ꯔꯣ ꯉꯁꯤꯁꯨ ꯊꯥꯔꯝꯕ꯭ꯔꯣ ꯑꯣ ꯍꯌꯦꯡꯗꯒꯤ ꯂꯥꯛꯀꯦ ꯍꯌꯦꯡꯗꯒꯤ ꯀꯁꯥꯔ ꯃꯣꯅꯤꯇꯥ ꯕ꯭ꯂꯣꯛꯁ ꯎꯔꯕꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯆꯦ ꯕꯣꯕꯤ ꯀꯌꯥꯒꯤ ꯍꯟꯗꯛ ꯑꯩ ꯂꯥꯛꯂꯦꯅꯦ ꯀꯥꯏ ꯉꯝꯃꯥꯡꯉꯨꯏꯅꯣ ꯉꯥꯛꯇꯪꯁꯤꯒ ꯆꯦ ꯎꯆꯥ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯌꯦꯡꯗꯒꯤ ꯄꯨꯡ 10ꯅꯦꯅ ꯈꯪꯉꯕꯅꯤꯅ ꯂꯩ ꯍꯥꯏꯗꯤ ꯑꯩ ꯉꯔꯥꯡ ꯑꯦꯜꯕꯤꯗꯣ ꯃꯩꯅꯥ ꯆꯠꯈꯤꯅ ꯀꯩꯅꯣꯝ ꯌꯦꯡꯉꯝꯕꯅꯤ ꯂꯥꯏꯚ ꯊꯥꯒꯦ ꯍꯥꯏꯅ ꯊꯥꯏ ꯅꯠꯇꯦꯀꯣ ꯑꯣ ꯉꯁꯤꯗꯤ ꯊꯥꯔꯛꯑꯕꯣ ꯅꯪ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯊꯥꯎ ꯃꯤ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥ ꯑꯩꯁꯨ ꯃꯤ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥ ꯑꯗꯨꯝ ꯊꯥꯏ ꯁꯨꯝ ꯃꯔꯛ ꯆꯪꯉꯛꯏꯁꯦ ꯎꯗ꯭ꯔꯥ ꯉꯁꯥꯏꯗꯩ ꯀꯁꯥꯔ ꯃꯣꯅꯤꯇꯥ ꯁꯤꯃꯥꯅꯟꯗ ꯗꯥ ꯒꯨꯔꯗꯤꯞ ꯂꯩꯕꯤꯔꯝꯃꯤꯅꯤ ꯅꯣꯏ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯉꯁꯥꯏ ꯅꯪ ꯂꯨꯝꯃꯒ ꯂꯩꯔꯝꯒꯗ꯭ꯔ ꯆꯦ ꯔꯣꯕꯤꯇꯥ ꯑꯃꯨꯛ ꯂꯨꯝꯈ꯭ꯔꯕ ꯑꯗꯨ ꯈꯪꯗꯦ ꯅꯣꯏꯒꯤꯗꯤ ꯁꯂꯩꯃ ꯕ꯭ꯂꯣꯛꯁ ꯑꯗꯨ ꯈꯪꯗꯦ ꯅꯣꯏꯒꯤꯗꯤ ꯁꯂꯩꯃ ꯕ꯭ꯂꯣꯛꯁ আমার নেটটা আনা বই গেছে ꯁꯃꯥꯟꯗ ꯊꯥꯔꯧꯗꯣꯏꯁꯨ ꯁꯔꯃꯥ ꯊꯥꯕ ꯂꯦꯞꯀꯅꯨ
ꯅꯣꯃꯤ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯇ꯭ꯔꯥ ꯃꯥꯏ ꯁꯨꯃꯥꯏꯅ ꯆꯠꯂꯨꯗꯅꯅꯦ ꯑꯪꯀ ꯑꯃꯨꯛ ꯀꯣꯟꯅ ꯖꯥꯔꯦ ꯑꯩ ꯁꯃꯥꯟꯗ ꯁꯨꯃꯥꯏꯅ ꯕꯣꯟꯊꯣꯡ ꯑꯁꯤꯁꯨ ꯌꯦꯡꯒꯦ ꯍꯥꯏꯐꯦꯠꯇꯤ ꯃꯆꯦꯠ ꯕꯣꯕꯤ ꯂꯩꯔꯦ ꯁꯅꯥꯃꯣꯜ ꯃꯤ ꯂꯥꯛꯇ꯭ꯔꯁꯨ ꯇꯥꯏꯃꯤꯡ ꯑꯃꯗ ꯑꯁꯨꯝ ꯊꯥꯎ ꯃꯗꯨꯅ ꯐꯕꯅꯤ ꯑꯗꯨꯅꯤ ꯇꯥꯏꯃꯤꯡ ꯑꯃꯗ ꯁꯨꯝ ꯊꯥꯕꯁꯦ ꯃꯤ ꯂꯥꯛꯏꯑꯕ ꯈꯪꯕ꯭ꯔꯥ ꯁꯃꯥꯏꯅ ꯎꯠꯕ ꯑꯁꯤ ꯀꯁꯥ ꯃꯣꯏ ꯇꯥꯕ꯭ꯂꯣ ꯑꯁꯦꯡꯕꯅꯤ ꯑꯦꯜꯕꯤ ꯊꯥꯕ ꯂꯥꯛꯅꯤꯡꯕ ꯃꯤ ꯂꯥꯛꯁꯅꯨ ꯑꯩꯗꯤ ꯀꯅꯥꯝꯇ ꯍꯥꯏꯔꯣꯏ ꯆꯤꯔꯕꯤꯇꯥ ꯂꯩꯌꯦꯅ ꯂꯥꯎꯔꯛꯑꯦ ꯁꯅꯗ ꯁꯅꯥꯟꯖꯟ ꯗꯤꯄꯥ ꯁꯥꯎꯖꯤꯟꯕꯗꯣ ꯍꯧꯖꯤꯛꯇ ꯌꯦꯡꯕ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦ ꯁꯃꯥꯖꯗ ꯀꯁꯥ ꯃꯣꯅꯤꯇꯥ ꯀꯧꯋꯦ ꯁꯥꯃꯣꯅꯤꯇꯥ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯇꯥꯜ ꯈꯪꯕꯅꯤ ꯁꯃꯥꯖ ꯈꯔ ꯈꯔ ꯊꯨꯅꯤ ꯅꯣꯏꯕꯥꯅꯤꯁꯦ ꯃꯟꯇ꯭ꯔ ꯑꯃ ꯀꯥꯞꯇ ꯌꯥꯗ꯭ꯔꯦ ꯀꯥꯏꯋꯥꯏꯗꯧ ꯁꯂꯥꯏ ꯒꯨꯜꯗꯤꯞꯇ ꯐ꯭ꯔꯨꯏꯠꯁ ꯃꯌꯥꯝ ꯄꯤꯈ꯭ꯔꯦ ꯆꯥꯎ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯁꯤꯃꯥꯅ ꯁꯥꯟꯅꯗ ꯅꯪ ꯆꯠꯄ ꯃꯥꯒꯩꯗꯅꯤ ꯆꯠꯇꯣꯏꯁꯦ ꯄꯣꯟꯇꯦ ꯃꯩꯈꯨꯅꯤꯅꯦ ꯀꯩꯁꯥꯗ ꯑꯩ ꯁꯤꯅꯤꯡꯉꯦ ꯅꯪꯁꯦꯕꯨ ꯔꯣꯕꯤꯇꯥ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯪꯈ꯭ꯔꯦ ꯃꯆꯥ ꯎꯆꯥ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯀꯣꯛꯖꯥꯝ ꯍꯥꯀꯠꯆꯩꯗ ꯃꯥꯟꯅꯗꯦ ꯍꯧꯖꯤꯛ ꯁꯤꯕ ꯀꯌꯥꯗ꯭ꯔꯤ ꯆꯨꯝꯃꯦ ꯍꯧꯖꯤꯛ ꯁꯤꯕ ꯀꯌꯥꯗ꯭ꯔꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯑꯦꯟꯖꯣꯏ ꯇꯧꯒꯗꯕ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯇꯕꯨꯕꯤ ꯍꯦꯟꯖꯜꯂꯛꯀꯅꯨ ꯑꯩ ꯇꯞꯄꯤ ꯇꯞꯄꯤ ꯁꯥꯎꯔꯛꯇꯣꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯎꯗꯣꯏꯅꯣ ꯅꯪ ꯁꯝ ꯄꯥꯏꯅꯤꯡꯉꯨꯔꯁꯤ ꯁꯅꯥ ꯀꯩꯅꯣꯗꯣ ꯆꯪꯉꯛꯇ꯭ꯔꯦꯅꯦ ꯁꯅꯥ ꯁꯦꯟꯖꯝꯗꯣ ꯎꯁꯥ ꯂꯩꯔꯛꯄ ꯁꯩꯅꯥ ꯊꯣꯡꯉꯤ ꯃꯨꯅꯤꯗ ꯑꯩ ꯁꯩꯅꯥ ꯊꯣꯡꯕꯁꯦ ꯍꯥꯎꯕꯅꯤ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯒ ꯍꯥꯎꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯣꯏꯃꯤ ꯑꯦꯜ ꯕꯤ ꯊꯥ ꯂꯧꯣꯏꯔꯒ ꯏꯁꯤꯡ ꯁꯣꯛꯂꯅꯤ ꯍꯨꯃꯥꯡ ꯁꯤꯠꯆꯜꯂꯅꯤ ꯂꯥꯏꯗꯨꯛ ꯊꯥꯡꯩ ꯊꯥꯔꯅꯤ ꯑꯗꯨꯒ ꯑꯩ ꯁꯔꯃꯥꯒꯤ ꯑꯃꯨꯛ ꯂꯥꯏ ꯌꯥꯎꯔꯅꯤ ꯎꯁꯥ ꯂꯧꯔꯝꯕ ꯃꯣꯅꯤꯇꯥꯔꯗꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯈꯨꯗꯤꯁꯤꯡꯁꯦ ꯎꯁꯥ ꯐꯝꯂꯔꯣꯏ ꯃꯤꯅ ꯂꯥꯟꯅ ꯈꯜꯂꯒ ꯂꯩꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯦ ꯔꯣꯕꯤ ꯅꯣꯏ ꯑꯅꯤꯃꯨꯛ ꯋꯥꯔꯤ ꯂꯣꯏꯁꯟ ꯁꯦꯡꯗꯣꯛꯅꯔꯣ ꯑꯩꯒꯗꯤ ꯁꯦꯡꯗꯣꯛꯅꯔꯦ ꯀꯁꯥ ꯃꯇꯥ ꯕ꯭ꯂꯥꯎꯁ ꯁꯦꯡꯗꯣꯛꯅꯤꯡꯉꯥꯏꯗꯤ ꯃꯊꯧ ꯇꯥꯗꯦꯗ ꯑꯁꯤ ꯄꯨꯝꯅꯃꯛ ꯀꯅꯥꯒꯤꯁꯨ ꯂꯥꯟꯗꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯆꯠꯅꯈꯤꯕꯅꯤꯗ ꯀꯁꯥ ꯃꯇꯥ ꯕ꯭ꯂꯥꯎꯁ ꯑꯁꯨꯛ ꯊꯦꯡꯅ ꯆꯦ ꯎꯆꯥ ꯕ꯭ꯂꯥꯎꯁ ꯅꯤꯛꯄꯤꯔꯣꯁꯦ ꯅꯤꯛꯄꯤꯔꯣꯁꯦ ꯅꯤꯛꯑꯗꯤ ꯅꯋꯥꯗꯨꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯩꯒꯤ ꯃꯨꯠ ꯅꯤꯛꯈꯤꯅꯤꯗꯣ ꯉꯝꯖꯔꯝꯃ ꯑꯗꯨꯝ ꯍꯥꯏꯔꯤ ꯃꯄꯨ ꯄꯥꯟꯕ ꯃꯤꯒ ꯅꯤꯛꯆꯔꯣꯏ ꯃꯁꯥ ꯃꯇꯥ ꯑꯣ ꯍꯩꯅꯥ ꯊꯣꯡꯕꯗꯤ ꯐꯦꯕꯣꯔꯥꯏꯠꯅꯤ ꯑꯩꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯣꯟ ꯆꯤꯔꯣꯕꯤꯇꯥꯗ ꯒꯣꯜꯗꯤꯀ ꯍꯦꯟꯆꯤꯛ ꯑꯝꯇ ꯇꯧꯅꯧꯗꯅ ꯅꯆꯤꯟ ꯅꯅꯥꯎ ꯍꯦꯟꯆꯤꯛ ꯑꯝꯇ ꯇꯧꯅꯧꯗꯅ ꯆꯦꯔꯣꯕꯤꯇꯥ ꯃꯁꯥ ꯃꯇꯥ ꯕ꯭ꯂꯣꯁ ꯑꯣꯟ ꯁꯪꯒꯤꯗꯣ ꯉꯁꯤ ꯁꯦꯠꯀꯦ ꯉꯥꯏꯈꯣ ꯃꯥꯅ ꯉꯔꯥꯡ ꯆꯣꯏꯒꯤ ꯑꯜꯕꯤ ꯊꯥꯕꯗ ꯂꯥꯛꯇꯦ ꯉꯁꯤ ꯆꯣꯏꯒꯤ ꯑꯜꯕꯤ ꯊꯥꯕꯗ ꯂꯥꯛꯇꯦ ꯊꯕꯛ ꯇꯧꯒꯦ ꯃꯥ ꯉꯁꯤ ꯆꯕꯁ ꯃꯄꯨ ꯄꯥꯟꯗꯕ ꯃꯤꯒꯤ ꯑꯣꯏꯅ ꯅꯤꯛꯑꯣ ꯕꯣꯕꯤ ꯃꯄꯨ ꯄꯥꯟꯕ ꯉꯥꯛꯇ ꯑꯦꯜꯕꯤꯗ ꯂꯥꯛꯏꯁꯤꯡꯁꯦ ꯑꯣ ꯆꯅꯨ ꯀꯣꯟꯊꯧꯔ ꯆꯪꯉꯝꯕꯅꯤꯅꯦ ꯃꯥ ꯅꯤꯛꯀꯦ ꯇꯧꯕ ꯂꯩꯍꯧꯗ꯭ꯔꯦꯅ ꯇꯧ ꯂꯩꯔꯝꯗ꯭ꯔꯦꯅ ꯇꯧꯕꯤꯁꯤꯗꯤ ꯆꯦꯛ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯅꯤ ꯄꯨꯡ 5 ꯇꯥꯔꯗꯤ ꯂꯣꯏꯔꯅꯤ ꯄꯨꯡ 5 ꯇꯥꯗꯣꯔꯦꯅ ꯄꯨꯡꯈꯥꯏ ꯑꯝꯇ ꯉꯥꯏꯔꯦꯅ ꯃꯥꯅ ꯁꯟꯇ ꯍꯩꯅꯥ ꯊꯣꯡꯕ ꯑꯩ ꯐꯦꯚꯣꯔꯥꯏꯠꯅꯤ ꯀꯥꯏꯅ ꯍꯥꯏꯅ ꯆꯥꯗꯕ ꯅꯪꯅ ꯅꯣꯛꯁꯤꯜꯍꯧꯔꯣ ꯅꯃꯥꯏꯗꯨꯒ ꯑꯩꯒꯤꯁꯨ ꯌꯥꯎꯔꯧꯗ ꯒꯨꯔꯗꯤꯞ ꯑꯆꯥꯄꯣꯠꯇꯣ ꯀꯤꯆꯟ ꯃꯊꯪꯗ ꯗꯦꯁꯥꯋꯥꯁꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯁꯤꯀꯣ ꯑꯩꯁꯨ ꯃꯧꯅꯤꯀꯣ ꯍꯣꯏ ꯁꯣꯏꯅꯈꯤꯕ ꯅꯠꯇꯅꯤ ꯆꯤꯔꯧꯕꯤꯁꯨ ꯋꯥꯔꯧꯕ ꯊꯝꯃꯅꯨꯗꯣ ꯀꯁꯥꯃꯇꯥ ꯁꯨꯃꯥꯏ ꯅꯝꯕꯔꯗꯣ ꯀꯣꯜ ꯇꯧꯕ ꯆꯪꯗꯦꯅꯦ ꯑꯣ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯔꯕꯣꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯤꯍꯦ ꯍꯧꯖꯤꯛ ꯆꯝꯊꯣꯛꯅꯔꯦꯗ ꯑꯔꯖꯦ ꯃꯩꯇꯩ ꯇꯀꯤꯇꯥ ꯈꯕꯔ ꯕꯥꯂꯣ ꯅꯥꯏꯗ ꯑꯔꯖꯦ ꯅꯪ ꯀꯅꯥ ꯑꯦꯜꯕꯤꯖꯥꯎꯔ ꯑꯩꯗ ꯑꯃꯨꯛ ꯆꯣꯡꯖꯜꯂꯛꯏꯅꯣ ꯕꯣꯕꯤ ꯍꯥꯏꯅ ꯃꯆꯟꯅꯨꯄꯤ ꯇꯁꯦꯡꯅ ꯈꯜꯂꯝꯕꯅꯤ ꯗꯥꯔꯁꯦꯁꯤ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯃꯆꯟꯅꯨꯄꯤꯃꯨꯛ ꯂꯩꯔ ꯃꯥꯅꯦ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯏꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯊꯥꯒꯠꯂꯤ ꯗꯥꯔꯁꯦꯒ ꯗꯥ ꯕꯤꯅꯣꯠꯀꯁꯦ ꯑꯩꯒꯤ ꯇꯁꯦꯡꯃꯛꯀꯤ ꯑꯩꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯏꯕꯨꯡꯅ ꯑꯩꯅ ꯈꯟꯖꯔꯤꯅꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯏꯁꯥ ꯂꯩꯉꯝꯂꯣ ꯁꯪꯒꯤ 3ꯗ ꯑꯦꯜꯕꯤ ꯇꯧꯕꯗꯥꯏꯅꯦ ꯁꯪꯒꯤ 3ꯗ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ 7ꯗꯩꯔ 8ꯇꯔ ꯇꯧꯕꯅꯦꯃ ꯔꯣꯕꯤꯇꯥ ꯑꯦꯁ ꯁꯪꯒꯤꯒꯤ ꯂꯥꯏꯐꯁꯤ ꯅꯨꯡꯉꯥꯏꯌꯦ ꯃꯁꯥ ꯃꯣꯏ ꯇꯥꯛꯄꯁꯨ ꯑꯣ ꯁꯪꯒꯤꯗꯣ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯩ ꯑꯣꯏꯔꯝꯅꯤ ꯑꯦꯜ ꯕꯤ ꯂꯥꯛꯇ꯭ꯔꯤꯁꯦ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯍꯧꯖꯤꯛꯇ ꯑꯞꯂꯣꯗ ꯇꯧꯔꯛꯏ
ꯍꯧꯖꯤꯛꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗꯁꯨ ꯁꯟꯖꯤꯒꯤ ꯁꯃꯥꯟꯗ ꯁꯅꯥꯟꯊꯦꯝ ꯄꯦꯟꯗꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯉꯣꯟꯗꯩ ꯆꯤꯡꯕ ꯑꯩꯈꯣꯏꯗꯤ ꯐ꯭ꯔꯦꯁ ꯃꯥꯏꯟꯅꯤ ꯅꯠꯇ꯭ꯔꯥ ꯁꯔꯃ ꯆꯨꯝꯕꯔꯣ ꯒꯨꯗꯤꯁꯤꯡ ꯅꯣꯏ ꯀꯅꯥꯅꯣ ꯑꯃꯠꯇ ꯃꯁꯛ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯆꯥ 3 ꯈꯛꯇꯒꯤꯅꯤ ꯂꯩꯗꯣꯏꯕ ꯑꯩꯁꯨ ꯃꯁꯛ ꯈꯪꯗꯦ ꯅꯆꯥ 3ꯇꯨꯒꯤ ꯃꯔꯛꯇꯨ ꯑꯩꯁꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯎꯁꯥ ꯂꯩꯉꯕ꯭ꯔꯣ ꯑꯩꯁꯦ ꯑꯣꯟꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯒ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯕ ꯂꯨꯝꯃꯒ ꯇꯥꯔꯤꯃꯤꯅꯦ ꯑꯗꯨꯗꯩ ꯗꯁꯥꯅꯤ ꯂꯋꯥꯏꯒ ꯄꯥꯏꯈ꯭ꯔꯦ ꯆꯨꯝꯗ꯭ꯔꯥ ꯗꯥꯔꯁꯤ ꯑꯩ ꯍꯥꯏꯁꯦ ꯅꯪ ꯍꯥꯟꯅꯗꯒꯤ ꯑꯦꯜꯕꯤ ꯊꯥꯎꯑꯣꯅꯤ ꯇꯥꯃꯤꯅꯤꯀꯣ ꯅꯪꯅ ꯍꯥꯟꯅ ꯃꯥꯡ ꯆꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯌꯨ ꯍꯧꯖꯤꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯌꯨ ꯀꯧꯅꯔꯣꯏ ꯔꯥꯈꯤꯒ ꯕꯥꯟꯗꯤꯔꯣꯏ ꯅꯨꯃꯤꯠꯇꯒꯤꯖꯅ ꯚꯣꯝ ꯊꯥꯒꯠꯂꯛꯑꯦ ꯀꯅꯥꯗ ꯚꯣꯝ ꯂꯪꯁꯤꯜꯂꯤꯃꯣ ꯆꯤꯔꯨꯕꯤ ꯆꯥꯈꯤꯗ ꯇꯣꯛꯀꯅꯤ ꯃꯃꯥꯏ ꯃꯃꯤ ꯃꯀꯣꯛ ꯀꯔꯤꯑꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯏꯆꯦ ꯎꯁꯥ ꯀꯣꯏꯕ ꯂꯥꯛꯏꯔꯣ ꯃꯃꯥ ꯀꯣꯏꯕ ꯂꯥꯛꯏꯅꯤ ꯁꯖꯤꯕꯨꯗ ꯀꯣꯏꯔꯛꯇ꯭ꯔꯤ ꯀꯣꯏꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯀꯣꯏꯕ ꯂꯥꯛꯏꯅꯤ ꯍꯧꯖꯤꯛ ꯁꯤꯃꯥꯅ ꯁꯥꯟꯅꯊꯦꯝ ꯃꯌꯨꯝ ꯄꯥꯟꯕ ꯅꯨꯄꯤꯗꯤ ꯃꯧ ꯍꯥꯏꯔꯤ ꯑꯗꯨ ꯅꯨꯄꯥ ꯅꯨꯄꯤ ꯊꯤꯕꯁꯤꯗꯤ ꯀꯔꯤ ꯀꯧꯅꯒꯦ ꯃꯇꯨ ꯊꯤꯕ ꯅꯨꯄꯥ ꯍꯥꯏꯅ ꯀꯧꯏ ꯃꯇꯨ ꯆꯥꯝꯃ 9 ꯂꯣꯟꯕ ꯍꯥꯏꯅ ꯀꯧꯏ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗꯤ ꯊꯤꯔꯤꯉꯩ ꯄꯦꯟꯗꯕꯅꯤꯅꯦ ꯑꯗꯨꯅ ꯃꯇꯨ ꯆꯥꯝꯃꯒꯤ ꯅꯨꯄꯥ ꯂꯥꯛꯑꯦ ꯍꯥꯏꯅꯩ ꯗꯥꯔꯁꯤꯗꯤ ꯑꯔꯣꯏꯕ ꯈꯣꯝꯕ ꯇꯝꯃꯤ ꯑꯔꯣꯏꯕ ꯇꯧꯁꯟꯅꯕ ꯅꯥꯇꯣꯛ ꯇꯧꯕ ꯂꯥꯛꯏ ꯗꯥꯔꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯨꯂꯞ ꯃꯥꯡꯈ꯭ꯔꯅꯤ ꯌꯦꯡꯉꯨ ꯏꯁꯥ ꯂꯩꯉꯝ ꯔꯣꯁ ꯑꯩ ꯉꯁꯥꯏꯗꯒꯤ ꯂꯩꯍꯦ ꯑꯥꯔꯖꯦ ꯅꯪꯅ ꯂꯨꯝꯅ ꯂꯩꯔꯒ ꯆꯨꯝꯃꯤ ꯑꯥꯔꯖꯦ ꯃꯩꯇꯩꯂꯣꯟ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯀꯣ ꯕꯣꯕꯤ ꯍꯪꯗꯛ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯋꯥꯠꯄꯤꯔꯦ ꯍꯥꯟꯅꯗꯤ ꯇꯧꯕꯤꯔꯝꯃꯤꯃꯤ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀ ꯋꯥꯠꯂꯦ ꯀꯁꯥ ꯃꯅꯤꯇꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩ ꯑꯦꯜꯕꯤꯗꯤ ꯂꯣꯏꯔꯝꯗꯥꯏꯗ ꯃꯤ ꯂꯥꯛꯄꯅꯦꯅ ꯍꯧꯖꯤꯛ ꯂꯥꯛꯄ ꯍꯧꯔꯛꯑꯕꯁꯦ ꯔꯕꯤꯇꯥ ꯀꯤꯖꯟ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯁꯞꯄꯣꯔꯠ ꯉꯝꯖꯗꯦ ꯄꯩꯁꯥꯅꯔꯣ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯁꯦ ꯊꯝꯃꯣꯏꯗꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯏꯆꯦ ꯎꯁꯥꯗꯤ ꯗꯣꯂꯨꯗ ꯎꯔꯝꯃꯤꯗ ꯆꯦ ꯎꯁꯥ ꯇꯧꯕ ꯂꯥꯛꯄꯤꯔꯤꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯁꯤꯁꯦ ꯗꯥꯔꯁꯦ ꯅꯪꯁꯨ ꯇꯣꯂꯨꯗ ꯖꯥꯡ ꯂꯣꯏꯔ ꯊꯣꯛꯂꯛꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯗꯣꯂꯨꯒꯤ ꯄꯥꯔꯠꯅꯔ ꯖꯥꯝꯃꯦ ꯍꯧꯖꯤꯛ ꯁꯔꯃꯁꯤꯖꯕ ꯆꯨꯝꯃꯤꯔꯣꯕꯤ ꯑꯩꯈꯣꯏ ꯃꯧꯅꯤ ꯁꯤꯃꯗꯤ ꯏꯁꯥ ꯀꯥꯎꯔꯦ ꯁꯤ ꯆꯤꯟꯗ ꯃꯧꯅꯤ ꯍꯥꯏꯔꯒꯁꯨ ꯌꯥꯗꯦ ꯆꯨꯝꯃꯤ ꯔꯥꯏꯠ ꯃꯧ ꯑꯣꯏꯔꯁꯨ ꯐꯥꯒꯤ ꯄꯪꯇꯧ ꯇꯧꯅꯔꯁꯨ ꯂꯤꯃꯤꯠ ꯍꯦꯟꯖꯜꯂꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯗꯣꯔꯤꯒꯦꯅꯦ ꯃꯣꯏ ꯆꯦꯅꯦꯜ ꯊꯥꯏ ꯍꯦꯟꯕꯣꯕꯤ ꯍꯦꯜꯂꯣ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯩꯗꯃꯛ ꯁꯦꯔꯥꯅꯟꯗ ꯁꯦꯔꯥꯝꯊꯦꯡ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ 14 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯏꯃꯣꯏꯅꯨꯁꯦ ꯀꯁꯥꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯏꯝꯐꯥꯜꯒꯤ ꯑꯣꯏꯗꯣꯏꯔꯥ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯁ ꯀꯅꯥ ꯄꯩꯁꯥ ꯄꯥꯏꯕ ꯂꯩꯒꯦ ꯔꯣꯕꯣꯗ ꯅꯦꯠ ꯀꯥꯞꯁꯤꯟꯈꯣ ꯆꯦ ꯎꯁꯥ ꯏꯕꯥꯏꯅ ꯈꯅꯥꯎ ꯀꯟꯉꯩ ꯇꯛꯍꯧꯔꯒ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗꯩꯗꯤ ꯍꯦꯜꯂꯝꯒꯅꯤꯗ ꯑꯩꯈꯣꯏꯗꯩ ꯅꯣꯏꯅ ꯍꯦꯟꯅ ꯄꯥꯏꯔꯝꯒꯅꯤꯗ ꯍꯣꯏ ꯁꯔꯃꯥꯖꯦ ꯕꯣꯕꯤ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯄꯩꯁꯥ ꯆꯪꯕ꯭ꯔꯣ ꯈꯪꯗꯦ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯄꯩꯁꯥ ꯆꯪꯗꯦ ꯑꯗꯣ ꯑꯇꯩꯒꯤꯗꯤ ꯆꯪꯕ꯭ꯔꯥ ꯆꯪꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯆꯪꯗꯦ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇ ꯒꯤꯐ ꯈꯔ ꯄꯤꯕꯤꯈꯤ ꯃꯤ ꯑꯃ ꯈꯔ ꯆꯪꯉꯛꯄꯗꯨꯒꯗꯤ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯊꯥꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩ ꯃꯤꯉꯣꯟꯗ ꯒꯤꯐ ꯄꯤꯅꯤ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯄꯨꯡ 9:30ꯗ ꯊꯥꯅꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩ ꯒꯤꯐ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯁ ꯃꯣꯅꯤꯇꯥ ꯆꯠꯄ ꯌꯥꯔꯣꯏ ꯆꯥꯛꯀꯨꯅ ꯖꯣꯛ ꯊꯤꯟꯒꯣ ꯕꯣꯕꯤ ꯊꯝꯃꯣꯏ ꯑꯃꯈꯛꯅꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯨꯝꯃꯤ ꯊꯝꯃꯣꯏꯗꯪ ꯈꯛꯇꯪꯗꯅꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯋꯥꯁꯤꯡꯁꯦ ꯏꯋꯥꯁꯤꯡ ꯅꯨꯡꯁꯤꯕ ꯏꯋꯥꯁꯤꯡꯁꯤꯒꯤꯗꯃꯛꯇꯅꯤ ꯊꯝꯃꯣꯏ ꯊꯝꯖꯔꯤꯁꯦ ꯀꯥꯏꯅ ꯚꯥꯏ ꯗꯥꯔꯁꯦ ꯄꯣꯠꯂꯣꯏ ꯈꯣꯝꯍꯧꯕ꯭ꯔꯣ ꯅꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯃꯨꯛ 9:30ꯗꯒꯤ ꯂꯥꯛꯄꯤꯌꯨꯀꯣ ꯒꯤꯐ ꯄꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯥꯅꯊꯦꯜ ꯅꯪ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯣꯏꯅꯣꯅꯦ ꯁꯨꯃꯥꯏꯅ ꯁꯥꯅꯊꯦꯜ ꯕꯣꯟꯙꯨ ꯗꯥꯒꯣꯗꯤ ꯆꯠꯈ꯭ꯔꯕ ꯎꯁꯥ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯆꯣꯡꯗꯩ ꯁꯔꯨꯛ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯅ ꯐꯩ ꯑꯥꯔꯖꯦ ꯏꯃꯣꯏꯅꯨ ꯔꯥꯏꯠ ꯆꯨꯝꯃꯤ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯊꯃꯣꯏꯗꯨꯗ ꯁꯦꯡꯅꯔꯗꯤ ꯁꯔꯃꯥ ꯕꯣꯕꯤ ꯑꯥꯏ ꯃꯤꯁ ꯌꯨ ꯇꯨ ꯁꯔꯃꯥ ꯅꯪ ꯍꯧꯖꯤꯛ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯣꯅꯤꯇꯥꯒ ꯑꯗꯨꯒꯩꯗꯤ ꯁꯤꯃꯥꯅꯟꯗꯒ ꯌꯥꯎꯕꯤꯔꯛꯏꯅꯤ ꯗꯥ ꯒꯨꯔꯗꯤꯞꯁꯨ ꯂꯥꯛꯄꯤꯔꯛꯏꯅꯤ ꯃꯣꯏ ꯑꯍꯨꯝꯁꯤꯇꯅꯤ ꯂꯩꯕꯤꯔꯛꯏꯁꯦ ꯅꯪꯅ ꯃꯇꯦꯛꯇ ꯃꯅꯥ ꯂꯧꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯕꯗꯩ ꯆꯪꯉꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯅꯤꯇꯥ ꯅꯪꯁꯨ ꯗꯁꯥꯅꯤꯌꯦ ꯇꯧꯅꯔꯣ ꯅꯣꯏ ꯃꯁꯦꯟ ꯎꯁꯥ ꯂꯩꯔꯝꯕꯁꯦ ꯑꯩꯒꯤ ꯒꯤꯐꯀꯤꯗꯤ ꯀꯗꯥꯏ ꯆꯦ ꯆꯥꯡ ꯉꯁꯥꯏ ꯑꯌꯨꯛ ꯆꯪꯉꯛꯄꯗꯨꯇꯅꯤꯅꯦ ꯍꯌꯦꯡꯅꯦ ꯑꯌꯨꯛꯇ ꯂꯥꯛꯑꯣ ꯑꯌꯨꯛꯇꯗꯤ ꯑꯩ ꯒꯤꯐ ꯄꯤꯕ ꯉꯝꯒꯅꯤ ꯅꯨꯡꯊꯤꯟꯗꯗꯤ ꯑꯩ ꯉꯝꯃꯣꯏ ꯈꯪꯕ ꯑꯌꯨꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯑꯣ ꯑꯩ ꯒꯤꯐ ꯄꯤꯒꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯑꯌꯨꯛꯇ ꯄꯨꯡ 8:30ꯗ ꯊꯥꯅꯤ 8:30ꯗꯒꯤ ꯂꯥꯛꯎꯀꯣ ꯅꯣꯏ ꯃꯌꯥꯝ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯅꯪꯒꯤ ꯑꯦꯜꯕꯤꯁꯦ ꯅꯣꯡꯃꯇ ꯌꯥꯎꯕ ꯉꯝꯗꯦ ꯑꯣ
ꯅꯪꯁꯨ ꯑꯇꯣꯞꯄꯗ ꯆꯣꯡꯉꯤꯔꯥ ꯑꯦꯜꯕꯤꯁꯦ ꯌꯥꯎꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯩꯒꯤꯁꯦ ꯏꯃꯣꯏꯅꯨꯁꯦ ꯀꯁꯥꯔꯒꯤꯗ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣꯁꯦ ꯎꯁꯥꯂꯩꯃ ꯍꯦꯔꯣꯒꯤꯗꯤ ꯂꯥꯁ ꯍꯥꯏꯗꯣ ꯄꯨꯡ 8:30ꯗꯒꯤ ꯑꯃ ꯊꯥꯅꯤ ꯑꯃꯅ 3:30ꯗꯒꯤ ꯑꯃ ꯊꯥꯅꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯕꯁ ꯑꯩꯁꯨ ꯀꯣꯏꯔꯨꯔꯒ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯏꯆꯦꯁꯨ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯏꯆꯦ ꯀꯔꯤ ꯄꯤꯖꯁꯤꯒꯦ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯤ ꯏꯁꯄꯦꯁꯦꯜ ꯑꯣꯏꯅ ꯑꯗꯣ ꯑꯩꯗꯤ ꯆꯥ ꯊꯛꯇꯕꯅꯤꯅ ꯃꯤꯁꯨ ꯆꯥ ꯊꯛꯑꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯅ ꯆꯥꯅꯤ ꯍꯥꯏꯌꯨ ꯕꯣꯔꯥ ꯍꯧꯕꯤꯔꯛꯎꯔꯥ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯉꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯏꯃꯥꯟꯗ ꯁꯥꯅꯊꯦ ꯑꯌꯨꯛ ꯑꯃ ꯀꯔꯕꯥꯔ ꯂꯩꯇꯦꯀꯣ ꯉꯥꯛꯇꯪꯗꯣ ꯆꯪꯉꯛꯇꯕꯖꯥꯠꯔꯣ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯕ ꯍꯌꯦꯡ ꯑꯃꯨꯛ ꯑꯌꯨꯛꯇ ꯀꯔꯤꯒꯤ ꯕꯣꯕꯤ ꯑꯣ ꯑꯩꯅꯦ ꯑꯌꯨꯛꯇꯅꯦ ꯑꯗꯨꯝ ꯇꯥꯏꯝ ꯄꯥꯁꯅꯦ ꯑꯉꯥꯡ ꯉꯥꯏꯕ ꯑꯣꯏꯅ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯊꯥꯏꯌꯦꯕ ꯑꯗꯣ ꯆꯦ ꯎꯁꯥ ꯅꯪ ꯊꯥꯅꯤ ꯍꯥꯏꯗꯤ ꯑꯩ ꯊꯥꯔꯣꯏꯗ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯑꯩ ꯁꯪꯗꯕꯩ ꯉꯥꯏꯍꯥꯛ ꯄꯨꯡ 10:30ꯗ ꯊꯥꯔꯝꯃꯦꯕ ꯑꯗꯣ ꯅꯪ ꯄꯨꯡ 10 ꯑꯗꯥꯏ ꯊꯥꯗꯣꯏꯅꯤꯅ ꯑꯩ 8:00 ꯗꯒꯤꯅ ꯀꯥꯏꯗꯦꯗꯅꯀꯣ ꯑꯗꯨ ꯑꯗꯨꯝ ꯁꯪꯉꯗꯤ ꯆꯪꯉꯛꯑꯣ ꯑꯩꯁꯨ ꯅꯪ ꯊꯥꯔꯝꯗꯥꯏꯗ ꯑꯩꯁꯨ ꯃꯨꯠꯊꯠꯈꯤꯒꯦꯕ ꯑꯗꯣ ꯒꯤꯐ ꯄꯤꯒꯦꯕ ꯃꯌꯥꯝꯗꯀꯣ ꯑꯌꯨꯛꯇꯅꯦ ꯑꯉꯥꯡ ꯉꯥꯏꯕ ꯑꯣꯏꯅ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯑꯩ ꯊꯥꯔꯤꯕꯅꯦ ꯄꯨꯡ 9:30 ꯄꯨꯡ 12 ꯑꯉꯥꯡ ꯉꯥꯏ ꯂꯩ ꯁꯃꯥꯖ ꯆꯠꯄ꯭ꯔꯣ ꯆꯦ ꯎषꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯏꯍꯥꯛ ꯊꯝꯈꯣ ꯕꯣꯕꯤ ꯁꯔꯕꯨꯠ ꯄꯨꯊꯣꯔꯛꯀꯅꯤ ꯂꯥꯎꯒꯤ ꯃꯅꯥꯛꯇ ꯏꯁꯇꯤꯀꯔꯁꯦ ꯇꯨꯀꯠꯆꯩꯌꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯑꯩꯒꯤꯁꯨ ꯐꯨꯜ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯗꯣ ꯅꯃꯥꯏ ꯃꯊꯨꯟꯗꯤ ꯑꯦꯕꯤꯗꯥꯏꯁ ꯑꯦꯜꯕꯤ ꯊꯥ ꯂꯣꯏꯕꯒ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯅꯪ ꯑꯩꯒꯤꯅꯦ ꯚꯤꯗꯤꯑꯣ ꯀꯩꯅꯣꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯕ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯕꯒ ꯅꯪꯉꯣꯟꯗ ꯍꯜꯂꯛꯀꯦ ꯔꯕꯤꯇꯥ ꯀꯤꯆꯟ ꯕꯣꯝ ꯊꯥꯔꯦ ꯔꯕꯤꯇꯥ ꯗꯤꯋꯥꯂꯤ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛꯇ ꯕꯣꯝ ꯊꯥꯔꯛꯏꯁꯦ ꯑꯦꯇꯣꯝ ꯋꯥꯂꯪꯒ ꯂꯩ ꯂꯪꯊꯠꯂꯛꯏ ꯁꯃꯥꯅ ꯁꯥꯟꯅꯊꯦ ꯑꯩꯉꯣꯟꯗ ꯕ꯭ꯂꯨ ꯑꯝꯇꯪ ꯄꯤꯔꯧꯕ ꯁꯨꯃꯥꯡꯗ ꯄꯤꯈ꯭ꯔꯕꯅꯤ ꯕ꯭ꯂꯨ ꯑꯗꯨꯑꯣꯏꯗꯤ ꯚꯥꯏ ꯍꯌꯦꯡ ꯑꯌꯨꯛ ꯒꯤꯐ ꯂꯧꯕ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯏꯃꯣꯏꯅꯨ ꯅꯪ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯑꯣ ꯃꯇꯦꯛꯇ ꯃꯅꯥ ꯂꯧꯕꯁꯤꯅ ꯑꯣꯏ ꯃꯥꯅꯦ ꯄꯩꯁꯥꯒ ꯃꯌꯥꯝ ꯇꯥꯔꯛꯏꯁꯦ ꯋꯥꯎ ꯕꯣꯕꯤ ꯑꯩ ꯀꯣꯃꯦꯟ ꯄꯥꯗꯦꯀꯣ ꯑꯩ ꯆꯠꯂꯦ ꯆꯦ ꯔꯣꯕꯤ ꯀꯔꯝꯕ ꯀꯣꯃꯦꯟꯅꯣꯅꯦ ꯅꯪꯒꯤ ꯐꯣꯝꯂꯥ ꯊꯥꯔꯛꯏꯁꯤꯗꯤꯅ ꯄꯥꯔꯤꯁꯤꯅ ꯇꯧꯅꯨꯗ ꯑꯩꯒꯤ ꯃꯤꯡ ꯄꯟꯒꯅꯨ ꯂꯥꯏꯛ ꯗꯥꯟ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯄꯟꯒꯅꯨ ꯑꯩ ꯋꯥꯎ ꯁꯦꯠꯇꯠꯂꯤ ꯅꯥꯕ ꯅꯥꯜꯂꯤ ꯃꯤꯡꯃꯗꯤ ꯑꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯌꯣꯒꯥ ꯇꯧꯈꯔꯦ ꯐꯝꯃ ꯎꯪꯅ ꯌꯣꯒꯥ ꯇꯧꯔꯤꯁꯦ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯗꯥ ꯑꯔꯖꯦꯅ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯦꯜꯕꯤ ꯇꯧꯔꯗꯤ ꯑꯅꯤꯔꯛ ꯁꯥꯄꯣꯔꯠ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤ ꯎꯁꯥ ꯕ꯭ꯂꯣꯛ ꯑꯥꯔ ꯖꯦ ꯑꯣꯝ ꯎꯁꯥ ꯐꯝꯗꯣꯏꯅꯤ ꯁꯔꯃ ꯑꯗꯣ ꯑꯌꯨꯛꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛꯇꯅꯤꯗ ꯆꯦ ꯎꯁꯥ ꯑꯩ ꯗꯦꯜꯂꯤꯗꯤꯅꯦ ꯄꯨꯡ 3:30ꯗꯒꯤ ꯁꯤꯗꯤ ꯀꯝꯄꯜꯁꯔꯤꯅꯤ ꯁꯤꯗꯤ ꯗꯦꯜꯂꯤ ꯑꯌꯨꯛꯁꯤꯗꯤ ꯊꯥꯗꯣꯛꯇꯅꯤ ꯑꯗꯨꯝ ꯒꯤꯐ ꯄꯤꯕꯩꯗꯅꯤꯗ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯁ ꯐꯝꯗꯣꯏꯅꯤ ꯆꯦ ꯎꯁꯥ ꯂꯪꯉꯛꯀꯦꯀꯣ ꯗꯦꯋꯥꯂꯤ ꯅꯠꯇꯦꯀꯣ ꯁꯣꯏꯗꯅ ꯀꯁꯪ ꯂꯥꯏꯐ ꯅꯪ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯔ ꯂꯣꯏꯔꯝꯗꯥꯏꯁꯤꯒ ꯂꯣꯕꯤ ꯂꯥꯛꯀꯅꯨ ꯅꯪ ꯀꯤꯖꯩꯅꯦ ꯑꯩ ꯆꯠꯂꯒꯦ ꯃꯤ ꯌꯥꯝ ꯐꯠꯇꯦ ꯗꯥꯗꯤ ꯆꯠꯈꯤꯅꯨ ꯅꯆꯟꯅꯨꯄꯤꯒꯤ ꯂꯥꯏꯐꯇ ꯂꯩꯌꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯅꯥꯅ ꯐꯠꯇ꯭ꯔꯤꯁꯦ ꯐꯨꯒꯥꯏꯒꯦ ꯍꯥꯏꯔꯣ ꯀꯤꯆꯟ ꯆꯦꯜꯂꯦ ꯏꯁꯕꯣꯝ ꯂꯪꯉꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯆꯦ ꯔꯕꯤꯇꯥꯁꯦ ꯁꯔꯃ ꯍꯥꯏꯅ ꯀꯧꯔꯦ ꯉꯁꯥꯏ ꯅꯦꯠ ꯐꯪꯕ ꯃꯐꯝꯗ ꯂꯩꯌꯨ ꯍꯣꯏ ꯅꯦꯠ ꯐꯪꯗ꯭ꯔꯤꯁꯦ ꯑꯇꯩ ꯀꯩꯁꯨꯝ ꯂꯩꯅꯦ ꯃꯔꯛꯇ ꯑꯦꯕꯤꯗꯥꯏꯁ ꯑꯃ ꯂꯥꯛꯏ ꯑꯦꯕꯤꯗꯥꯏꯁꯇꯣ ꯕꯦꯛ ꯆꯠꯄꯗ ꯇꯧꯕꯤꯕ꯭ꯔꯥ ꯈꯪꯉꯕ ꯁꯃꯥꯖ ꯐꯖꯅ ꯋꯥꯎ ꯇꯥꯏ ꯏꯇꯥ ꯀꯁꯔꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯌꯥꯝ ꯂꯥꯛꯂꯤ ꯑꯇꯩ ꯀꯅꯥꯃꯩ ꯂꯥꯛꯇꯦ ꯑꯩꯁꯨ ꯇꯧꯕꯅꯤꯅ ꯆꯦ ꯔꯣꯕꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯎꯕꯒ ꯁꯍꯤꯇ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯔꯕꯤꯇꯥ ꯀꯤꯆꯟ ꯁꯔꯃ ꯋꯥꯎ ꯅꯠꯇꯦ ꯁꯥꯎꯅꯤ ꯁꯃꯥꯅ ꯁꯔꯥꯝꯊꯦꯝ ꯂꯧꯊꯣꯛꯈ꯭ꯔꯣ ꯕ꯭ꯂꯨꯗꯣ ꯖꯥꯅꯤ ꯑꯗꯨꯝ ꯂꯩꯖꯁꯅꯨꯗ ꯕ꯭ꯂꯨꯁꯦ ꯑꯩ ꯔꯨꯖꯤ ꯁꯨꯔꯨꯕ ꯍꯜꯂꯛꯄꯇ ꯉꯥꯏꯔꯤ ꯂꯣꯏꯔꯦ ꯗꯥ ꯁꯩꯇꯥꯒ ꯅꯪ ꯉꯁꯤꯗꯤ ꯔꯨꯖꯤ ꯑꯗꯨꯝ ꯁꯨ ꯂꯩꯔꯕ ꯍꯧꯖꯤꯛ ꯔꯨꯖꯤꯅ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯉꯕꯅꯤ ꯔꯨꯖꯤ ꯁꯨꯕ ꯃꯤꯅ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯔꯕꯅꯤ ꯕꯣꯕꯤ ꯂꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯕꯣꯕꯤ ꯂꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯀꯅꯥꯅꯣꯝꯇ ꯍꯥꯏꯔꯧ ꯌꯦꯡꯒꯦ ꯗꯥꯁꯦ ꯕ꯭ꯂꯣꯛ ꯑꯥꯔꯖꯦ ꯐꯝꯃꯨ ꯁꯦ ꯆꯥꯎ ꯏꯃꯥꯏꯄꯦꯝꯃ
ꯅꯨꯡꯊꯤꯜ ꯃꯇꯝꯁꯦ ꯍꯩꯁꯦ ꯆꯥꯔꯗꯤ ꯃꯤꯠ ꯅꯥꯒ ꯁꯤꯡꯒꯅꯤ, ꯍꯥꯎꯕꯨ ꯍꯥꯎꯅꯤ, ꯆꯤꯡ ꯆꯥꯏꯉꯣꯟꯗ ꯈꯔ ꯄꯤꯖꯔꯛꯎ꯫ ꯀꯁꯥꯔ ꯂꯥꯏꯐ, ꯏꯇꯥ, ꯔꯣꯕꯤ, ꯑꯗꯨꯅꯤ ꯅꯃꯤꯇꯥ ꯀꯤꯆꯟ, ꯑꯃꯨꯛ ꯅꯣꯡꯃꯩ ꯄꯥꯏꯔ ꯂꯥꯛꯑꯦ ꯆꯦ ꯔꯣꯕꯤꯅ꯫ ꯆꯥꯏꯍꯦ ꯔꯣꯃꯤꯇꯥ ꯀꯤꯆꯟ, ꯏꯇꯥ, ꯀꯁꯥꯔ ꯆꯨꯝꯗꯔꯣ? ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ, ꯍꯦꯝꯕꯣꯕꯤ ꯀꯩ ꯍꯥꯏꯒꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ? ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ, ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯅꯦ, ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯀꯣꯃꯦꯟꯇ ꯇꯧꯕꯤꯔꯝꯃꯣ, ꯑꯩꯗꯨꯗꯤ ꯍꯜꯂꯛꯀꯦꯕ, ꯍꯟꯕ ꯉꯝꯃꯛꯀꯅꯤ, ꯑꯗꯨꯗꯤ ꯂꯥꯏꯔꯅꯤꯅ ꯍꯟꯕ꯫ ꯀꯃꯦꯟ ꯇꯧꯔꯝꯃꯗꯤ ꯀꯃꯦꯟꯇꯣ ꯄꯨꯊꯣꯛꯑꯒ ꯀꯅꯥ ꯅꯨꯡꯁꯤꯗꯦ ꯑꯩꯁꯨ ꯈꯪꯉꯦ ꯗꯥꯔꯁꯦ, ꯑꯩꯗꯤ ꯅꯨꯡꯁꯤꯗ ꯅꯉꯣꯟꯗ, ꯑꯇꯩ ꯀꯅꯥ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯇꯁꯦꯡꯃꯛꯀꯤ ꯗꯥꯔ ꯅꯪ ꯇꯁꯦꯡꯃꯛꯀꯤ ꯏꯕꯨꯡ ꯈꯟꯖꯔꯤꯅꯤ꯫ ꯀꯩꯅꯣ ꯌꯨꯇꯨꯞ ꯍꯥꯡꯕꯗꯒꯤ ꯅꯣꯏ ꯑꯅꯤꯁꯤꯅ ꯍꯥꯟꯅ ꯐꯪꯅꯔꯤꯅꯤ ꯅꯨꯄꯥꯗ꯫ ꯀꯁꯥꯔ ꯂꯥꯏꯐ ꯆꯨꯝꯃꯤ, ꯑꯩ ꯃꯤꯡ ꯄꯟꯒꯅꯨ, ꯑꯟꯙꯦꯔꯦ ꯂꯥꯏꯐ, ꯑꯟꯙꯦꯔꯥ ꯂꯥꯏꯐꯅꯤ꯫ ꯁꯛ ꯊꯤꯕꯅꯤꯅ ꯁꯛ ꯎꯠꯄ ꯏꯀꯥꯏꯖꯩ, ꯎꯁꯥ ꯅꯩꯃꯔꯨꯞ, ꯔꯣꯕꯤꯇꯥ, ꯔꯣꯃꯤꯇꯥ ꯀꯤꯆꯟ, ꯆꯦ ꯎꯁꯥ ꯊꯦꯡꯀ꯭ꯌꯨ, ꯎꯁꯥ ꯅꯩꯃꯔꯨꯞ, ꯍꯣꯁ ꯇꯨꯝꯅꯤꯡꯉꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯁ ꯇꯨꯝꯅꯤꯡꯉꯦ, ꯎꯏꯊꯔꯦ, ꯉꯁꯤꯒꯤ ꯇꯨꯝꯗ꯭ꯔꯤ, ꯅꯨꯡꯊꯤꯟꯒꯤ ꯇꯨꯝꯍꯧꯗ꯭ꯔꯦ, ꯊꯦꯡꯅ ꯍꯜꯂꯛꯅ ꯕꯦꯡꯛꯇ ꯑꯃꯨꯛ ꯆꯠꯂꯨꯗꯅ꯫ ꯑꯩꯒꯤ ꯃꯤꯡ ꯄꯟꯒꯅꯨꯁꯦ ꯅꯩꯊꯠꯄꯩ ꯋꯥꯅꯤ ꯃꯥꯏ ꯑꯦꯀꯥꯎꯟꯁꯦ꯫ ꯑꯖꯦ ꯃꯩꯇꯩ, ꯏꯆꯦ ꯎꯁꯥ, ꯀꯁꯥꯔ ꯂꯥꯏꯐ, ꯎꯁꯥꯒꯤ ꯖꯣꯏ ꯖꯣꯏ꯫ ꯁꯔꯃꯥꯖꯤ ꯆꯠꯂꯣ ꯔꯣꯕꯤ, ꯑꯩꯈꯣꯏꯅꯤ ꯃꯤꯅꯤꯠ ꯃꯉꯥ, ꯃꯤꯅꯤꯠ ꯇꯔꯥꯃꯉꯥꯇ ꯉꯥꯏꯔꯦ꯫ 5ꯇꯒꯤ ꯆꯦ ꯕꯦꯝꯆꯥꯒꯤ ꯃꯣꯃꯣ꯫ ꯑꯣ ꯆꯥ ꯕꯦꯝꯆꯥꯗꯣ ꯑꯩꯒꯤꯗꯗꯤ ꯆꯪꯉꯛ ꯉꯥꯡꯂꯛꯇꯦꯅꯦ, 5ꯇꯒꯤ ꯑꯃꯨꯛ ꯑꯩ ꯊꯕꯛ ꯁꯨꯔꯨꯗꯣꯏ꯫ 5ꯇꯒꯤ ꯀꯌꯥ ꯐꯥꯎꯅꯣ ꯆꯥ ꯕꯦꯝꯆꯥꯒꯤ? 5ꯇ ꯑꯩꯒꯤ ꯂꯣꯏꯔꯅꯤ, ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯁꯤꯡ ꯍꯣꯜꯂꯨꯔꯅꯤ, ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯔꯅꯤ, ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯗꯣꯛꯑꯒ ꯁꯔꯃꯥꯒꯤ ꯑꯃꯨꯛ ꯂꯥꯏꯚ ꯐꯝꯃꯅꯤ, ꯆꯥ ꯕꯦꯝꯆꯥꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯝ ꯇꯥꯔꯦ꯫ ꯀꯁꯥꯔ ꯂꯥꯏꯐ ꯄꯨꯝꯅꯃꯛꯀꯤ ꯖꯣꯏ ꯍꯣ, ꯀꯁꯥꯔ ꯂꯩꯃꯔꯨꯞ ꯖꯣꯏ ꯖꯣꯏ ꯀꯁꯥꯔ, ꯔꯣꯕꯤꯇꯥ ꯀꯤꯆꯟ, ꯁꯔꯃ ꯆꯔꯥ ꯍꯦꯜꯂꯁꯤ꯫ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯅꯠꯇꯦ, ꯀ꯭ꯔꯤꯁꯅ ꯖꯔꯃꯗ ꯍꯦꯜꯂꯨ, ꯑꯥꯔꯖꯦ ꯃꯩꯇꯩꯂꯣꯟ, ꯅꯪꯒꯤ ꯅꯦꯠ ꯌꯥꯝ ꯐꯖꯩꯌꯦ, ꯋꯥꯎ ꯇꯥꯏ꯫ ꯀꯁꯥꯔ ꯂꯥꯏꯐ, ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯀꯅꯥ ꯂꯥꯛꯀꯅꯤ? ꯑꯦꯁ ꯑꯩ ꯂꯥꯛꯀꯅꯤ, ꯑꯇꯩ ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯂꯥꯛꯀꯅꯤ꯫ ꯔꯣꯃꯤꯇꯥ ꯀꯤꯆꯟ, ꯀꯁꯥꯔ ꯖꯣꯏ ꯖꯣꯏ, ꯑꯩꯒꯤ ꯃꯤꯡ ꯄꯟꯒꯅꯨ ꯏꯆꯜ, ꯑꯩ ꯆꯠꯂꯝꯂꯒꯦ꯫ ꯏꯆꯜ ꯑꯩ ꯆꯠꯂꯝꯂꯒꯦ, ꯀꯥꯏ ꯆꯠꯇꯣꯏꯅꯣꯅꯦ? ꯑꯩꯒꯤ ꯃꯤꯡ ꯄꯟꯒꯅꯨꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯗꯥ ꯁꯩꯇ ꯑꯣꯏꯗꯣꯏꯔꯥ? ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯆꯦꯟꯈ꯭ꯔꯦ, ꯆꯦ ꯔꯣꯕꯤꯅ ꯅꯪ ꯀꯅꯥꯗꯅꯣ ꯃꯃꯥꯏꯗ ꯂꯪꯉꯝꯃꯤꯁꯦ? ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯁ 527ꯅꯤ, ꯑꯣ ꯃꯥꯏꯗꯤ ꯉꯥꯡ ꯖꯥꯎꯔ ꯁꯔꯃꯥꯒꯤ ꯐꯨꯜ ꯌꯥꯎꯗ ꯌꯥꯔꯣꯏ, ꯀꯩꯒꯤꯅꯣꯗꯤ ꯁꯔꯃꯥꯗꯤ ꯑꯩꯒꯤꯗ ꯐꯨꯜ ꯌꯥꯎꯏꯑꯦꯕ꯫ ꯁꯅꯥꯝꯊꯦꯝ ꯑꯣꯟ, ꯁꯔꯃꯥ ꯕꯣꯕꯤ ꯅꯕꯨ ꯐꯠꯇꯕ ꯇꯧꯅꯨ, ꯑꯍꯥꯟꯕꯗ ꯌꯥꯎꯗ꯭ꯔꯁꯨ ꯃꯌꯥꯏꯗꯩꯗꯤ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯑꯩꯁꯨ ꯍꯥꯏꯔꯤꯁꯤꯗꯤ, ꯑꯩꯁꯨ ꯍꯥꯏꯔꯤꯁꯤꯗꯤ ꯕꯦꯝꯆꯥꯒꯤꯗꯣ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯅꯤ, ꯑꯗꯨ ꯂꯣꯏꯔꯒ ꯅꯪꯒꯤꯗ ꯐꯨꯜ ꯌꯥꯎꯔꯅꯤꯗꯅ꯫ ꯅꯪꯅ ꯑꯩꯒꯤꯗ ꯍꯧꯔꯛꯄꯗꯩ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯅ꯫ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯔꯣ ꯔꯣꯕꯤ, ꯎꯁꯥ ꯂꯩꯃꯔꯨꯞ ꯂꯥꯛꯀꯅꯤ ꯀꯁꯥꯔ꯫ ꯀꯅꯥꯅꯣ ꯃꯦꯁꯦꯖꯁꯦ ꯀꯛꯊꯠꯂꯤꯁꯦ? ꯁꯔꯅꯗ ꯃꯁꯛ ꯈꯔ ꯈꯔ ꯎꯍꯜꯂꯨꯅꯦ, ꯋꯥꯔꯤ ꯁꯥꯕꯁꯦ ꯁꯛ ꯃꯥꯏ ꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯁꯛꯁꯦ ꯊꯤꯕꯁꯤꯒ ꯎꯍꯟꯅꯤꯡꯗ꯭ꯔꯕ ꯑꯩꯅ, ꯏꯃꯝ ꯃꯝꯕꯁꯤꯒ꯫ ꯏꯀꯥꯏꯕ ꯀꯔꯇꯥ, ꯏꯀꯥꯏꯕ ꯀꯔꯇꯥ, ꯍꯌꯦꯡꯗꯩꯗꯤ ꯐꯖꯅ ꯁꯛ ꯎꯍꯜꯂꯒꯦ꯫ ꯀꯁꯥꯔ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯣꯏꯕ ꯐꯥꯎ ꯌꯥꯎꯕꯅꯤ, ꯑꯩ ꯌꯥꯎꯅꯤ꯫ ꯀꯁꯥꯔ ꯂꯥꯏꯐ, ꯏꯁ ꯍꯔꯥꯎꯈ꯭ꯔꯦ, ꯕꯣꯕꯤ ꯍꯥꯏꯕꯅꯤ, ꯕꯣꯕꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯁꯔꯃꯥ ꯁꯤꯁꯇꯔ, ꯑꯩꯈꯣꯏ ꯅꯣꯏꯗꯤ ꯒ꯭ꯔꯨꯞ ꯑꯃꯠꯇꯅꯤꯅ ꯀꯩꯅꯣꯅꯦ, ꯆꯦꯛꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯅꯣꯏ ꯑꯃꯠꯇ ꯍꯦꯟꯗꯦ ꯍꯥꯏꯕ꯭ꯔꯅꯦ? ꯉꯁꯤꯁꯦ ꯌꯦꯡꯉꯨꯅ ꯕꯦꯝꯆꯥ ꯑꯩꯒꯤ ꯑꯦꯜꯕꯤ ꯆꯪꯉꯛꯄ꯭ꯔꯅꯦ? ꯆꯪꯉꯛꯇ꯭ꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇꯗꯤ ꯆꯪꯉꯛꯄꯅꯤꯅ ꯃꯥꯏꯗꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯝꯃꯒ ꯅꯪꯒꯤꯗꯤ ꯐꯨꯜ ꯌꯥꯎꯔꯅꯤꯗꯅ꯫ ꯀꯁꯥꯔ ꯂꯩꯃ ꯔꯣꯕꯣ ꯂꯥꯏꯐ ꯂꯩꯕ꯭ꯔꯣ? ꯁꯤꯃꯥꯗ ꯁꯔꯗꯦ ꯃꯩ ꯊꯥꯜꯂꯣ ꯌꯥꯗ꯭ꯔꯣ, ꯄꯋꯥꯔ ꯂꯩꯇ꯭ꯔꯣ? ꯍꯧꯒꯠꯄ ꯇꯜꯂꯦ ꯁꯥꯕꯁꯤꯒ꯫ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ, ꯁꯝ ꯚꯣꯃꯦꯁꯣꯔ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯊꯥꯈ꯭ꯔꯕꯅꯤ, ꯍꯥꯟꯅꯗꯒꯤ ꯁꯥꯕ ꯇꯥꯟ ꯂꯩꯅ ꯔꯤꯇꯔꯟ ꯇꯧꯒꯗꯕꯗꯨꯇ ꯉꯥꯏꯈ꯭ꯔꯦ꯫ ꯍꯣꯏ ꯉꯁꯤ ꯇꯧꯔꯛꯀꯦ, ꯑꯦꯜꯕꯤ ꯊꯥ ꯂꯣꯏꯕꯒ꯫ ꯑꯗꯣ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯁꯦ ꯏꯝꯐꯥꯜꯒꯤ ꯑꯣꯏꯗꯣꯏꯔꯣ, ꯀꯁꯥꯔꯒꯤ ꯑꯣꯏꯗꯣꯏꯔꯣ? ꯃꯦꯁꯦꯖ ꯀꯛꯊꯠꯂꯤꯕ ꯃꯤꯁꯦ ꯐꯣꯟ ꯕꯦꯇ꯭ꯔꯤ 1% ꯉꯥꯏꯔꯝꯃꯤꯅꯦ ꯑꯩꯕꯨ, ꯆꯥꯔꯖ ꯍꯥꯟꯖꯤꯟꯈꯤꯒꯦ꯫ ꯃꯦꯁꯦꯖ ꯀꯛꯊꯠꯂꯤꯕ ꯃꯤꯁꯦ ꯂꯥꯏꯐꯁꯤꯒꯤ ꯆꯧꯀꯤꯗꯥꯔꯅꯤ꯫ ꯃꯦꯁꯦꯖꯁꯦ ꯀꯛꯊꯠꯂꯤꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦꯕ, ꯑꯩꯉꯣꯟꯗꯁꯨ ꯎꯠꯂꯛꯇꯦꯕ꯫ ꯀꯁꯥꯔ ꯂꯥꯏꯐ, ꯏꯇꯥ ꯔꯣꯕꯤ ꯌꯥꯔꯕꯣ ꯒꯨꯁ ꯄꯤꯕꯒ ꯍꯥꯏꯗꯨꯅꯤ꯫ ꯁꯤꯃꯥꯅꯟꯗ, ꯁꯅꯥꯡꯊꯦꯝ,
ꯍꯥꯏ ꯅꯣ ꯔꯦꯕꯤꯇꯥ ꯀꯤꯆꯟꯁꯤ ꯎꯁꯠ ꯁꯞꯄꯣꯔꯠ ꯇꯧꯈꯤꯒꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯈꯤꯒꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯂꯥꯛꯄꯤꯅꯕ ꯍꯥꯎ ꯒ꯭ꯔꯨꯞ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯎꯔꯨꯔꯨ ꯀꯧꯔꯧ ꯌꯥꯗ꯭ꯔꯅꯦ ꯍꯣꯖꯥꯏ ꯎꯁꯥ ꯂꯩꯃꯕ ꯆꯨꯝꯃꯕ ꯔꯣꯕꯤ ꯀꯧꯔꯧ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯀꯁꯥꯔ ꯏꯁ ꯄꯩꯁꯥ ꯄꯤꯔꯛꯀꯅꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩ ꯏꯅꯦꯝꯕꯣꯛꯅ ꯉꯥꯃꯜꯂꯣ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯒꯦ ꯁꯔꯃꯥꯏ ꯆꯠꯂꯣꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯆꯦ ꯎꯁꯥ ꯀꯔꯤ ꯒ꯭ꯔꯨꯞꯅꯣ ꯏꯆꯦ ꯎꯁꯥ ꯀꯁꯥꯔ ꯑꯩ ꯆꯠꯂꯒꯦ ꯄꯨꯡ 5 ꯇꯥꯕ ꯉꯥꯏꯕ ꯑꯩꯁꯦ ꯑꯩꯅꯦ ꯃꯤꯅꯤꯠ 10 ꯃꯇꯨꯡꯗꯅꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯅꯪꯉꯣꯟꯗ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦꯀꯣ 1ꯇꯪ ꯉꯥꯏꯈ꯭ꯔꯦꯅꯦ ꯕꯦꯇ꯭ꯔꯤ ꯄꯥꯔꯁꯟ ꯑꯗꯣ ꯆꯥꯔꯖ ꯇꯧꯔꯤꯕ ꯏꯅꯦꯝꯕꯣꯛꯅ ꯀꯩꯅꯣ ꯉꯥ ꯃꯟꯁꯤ ꯂꯥꯛꯑꯣ ꯑꯩꯉꯣꯟꯗ ꯁꯔꯃꯥꯁꯇꯔ ꯕꯥꯏ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩ ꯂꯣꯏꯁꯜꯂꯒꯦꯀꯣ ꯉꯥ ꯃꯜꯂꯨꯈꯤꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯍꯣꯔꯦꯟ ꯁꯔꯃꯥ ꯁꯤꯁꯇꯔꯒꯤ ꯂꯥꯏꯚꯇ ꯐꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯔꯦꯟ ꯄꯨꯡ 8 ꯁꯔꯃꯥ ꯁꯤꯁꯇꯔꯒꯤ ꯂꯥꯏꯚꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯨ ꯄꯨꯝꯅꯃꯛꯅ LB ꯊꯥꯕ ꯇꯥꯔꯒꯁꯨ ꯉꯥꯏꯍꯥꯛ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯔꯃꯥ ꯁꯤꯁꯇꯔꯒꯤ LBꯗꯁꯨ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯤ ꯍꯌꯦꯡ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ